Kelly chare. Mayam nungai bro. Mayam di sak chana bro. Laksalo mayam. Hau batang ai ri. Min ani kitang khare.
ꯍꯧꯖꯤꯛꯇꯤ ꯇꯥꯕꯤꯔꯕ꯭ꯔꯥ ꯑꯩꯅ ꯉꯥꯡꯉꯤꯁꯦ? ꯔꯥꯃꯦꯁ ꯂꯥꯏꯁ꯭ꯔꯝ ꯀꯃꯦꯟꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯎꯅꯦ ꯇꯥꯔꯒꯗꯤ. ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗꯤ ꯑꯩ ꯒ꯭ꯔꯤꯟꯗ ꯑꯗꯨꯝ ꯂꯩ ꯌꯥꯕ ꯃꯥꯜꯂꯦꯅ ꯈꯜꯂꯤ. ꯑꯗꯨꯒ ꯌꯥꯔꯝꯗ꯭ꯔꯦ. ꯑꯗꯣ ꯌꯥꯝ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯗꯦꯅ, ꯇꯥꯔꯒꯅ ꯇꯥꯏꯌꯦꯅ ꯀꯃꯦꯟꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯎꯅꯦ. ꯑꯣꯀꯦ, ꯆꯔꯤ ꯇꯥꯔꯦ. ꯑꯣꯀꯦ. ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯁꯟꯅꯔꯦ ꯑꯗꯨꯒ ꯁꯥꯎꯟꯁꯨ ꯇꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯦꯀꯣ. ꯌꯥꯝ ꯀꯨꯏꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ, ꯃꯤꯅꯤꯠ 5-6 ꯐꯥꯔꯤ ꯍꯧꯕ ꯑꯗꯨꯝ ꯂꯥꯏꯚꯁꯦ. ꯑꯣꯀꯦ, ꯍꯧꯖꯤꯛꯇ ꯇꯥꯕꯅꯦꯕ. ꯍꯣꯏ, ꯌꯥꯝ ꯐꯔꯦ, ꯌꯥꯝ ꯐꯔꯦ. ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ. ꯅꯨꯡꯉꯥꯏꯅ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ. ꯃꯃꯥꯡ ꯍꯞꯇꯥꯗꯒꯤ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯍꯧꯔꯦ. ꯁꯟꯗꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯔꯛꯑꯦ. ꯑꯗꯣ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯞꯇꯥ ꯑꯃ ꯉꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯉꯥꯏꯔꯒꯗꯤ ꯋꯥꯔꯝꯒꯅꯤ. ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯁꯨ ꯍꯞꯇꯥꯁꯤꯃ ꯁꯟꯗꯦꯁꯤꯃ ꯑꯗꯨꯝ ꯉꯥꯏ ꯂꯩꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯝ ꯑꯇꯩ ꯑꯇꯩ ꯇꯧꯔꯒ ꯁꯟꯗꯦ ꯌꯧꯁꯜꯂꯛꯄꯗꯣ ꯈꯪꯍꯧꯗꯕꯅꯤ. ꯑꯗꯣ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯉꯥꯏꯒꯦ ꯌꯥꯎꯅ ꯉꯥꯏꯔꯒꯗꯤ ꯉꯥꯏꯕ ꯍꯥꯏꯁꯦ ꯉꯥꯏꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦ. ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤꯀꯣ. ꯂꯥꯛꯁꯜꯂꯣ ꯃꯌꯥꯝ. ꯀꯃꯦꯟꯁꯨ ꯏꯂꯥꯛ ꯂꯥꯛꯇꯦ. ꯑꯩꯁꯨ ꯃꯌꯥꯝ ꯉꯥꯏꯔꯤ. ꯃꯌꯥꯝꯅꯁꯨ ꯁꯟꯗꯦ ꯉꯥꯏꯕꯤꯔꯝꯕꯗꯧꯅ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯥꯏꯔꯤꯕꯅꯦ. ꯃꯌꯥꯝꯅ ꯍꯞꯇꯥ ꯑꯃ ꯉꯥꯏꯕꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯈꯔ, ꯄꯨꯡ ꯈꯔ, ꯄꯨꯡꯈꯥꯏ ꯑꯃ ꯀꯔꯤ ꯑꯃ ꯉꯥꯏꯗꯣꯏꯅꯦ. ꯕ꯭ꯔꯣ, ꯑꯦꯌꯥꯔꯇꯦꯜ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯦ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ. ꯀꯩ ꯂꯩꯒꯦ? ꯃꯁꯤꯗꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯃꯐꯝꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦ. ꯗꯥꯏꯔꯦꯛ ꯔꯤꯖꯟꯁꯦ ꯂꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ. ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ, ꯑꯩꯅ ꯂꯥꯏꯚꯇ ꯊꯥꯔꯛꯏꯁꯤꯁꯨ ꯖꯤꯑꯣꯒꯤ ꯁꯤꯝꯗꯩꯅꯦꯕꯀꯣ. ꯑꯗꯣ ꯁꯥꯏꯋꯥꯏꯁꯦ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯦ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯐꯝ ꯂꯣꯀꯦꯁꯟꯗꯨꯒꯤ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ. ꯅꯦꯠꯋꯥꯔꯛꯀꯤ ꯀꯦꯔꯤꯌꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯊꯣꯏꯅ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ. ꯍꯣꯏ, ꯑꯗꯨꯝ ꯈꯤꯇꯪꯕꯨꯗꯤ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯛꯇꯛꯅꯅꯗꯤ ꯇꯧꯔꯣꯏ. ꯑꯗꯨꯒ ꯀꯩꯅꯣꯁꯦ, ꯅꯦꯠꯋꯥꯔꯛꯁꯦ ꯑꯗꯨꯝ ꯏꯌꯥꯔꯇꯦꯜꯁꯨ ꯐꯖꯅꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕ. ꯀꯣꯚꯔꯦꯖ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯗ꯭ꯔꯒꯁꯨ ꯖꯤꯑꯣꯒꯤꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯖꯒꯥꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯦ. ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯣꯀꯦꯁꯟꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯌꯥꯏ. ꯑꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝꯗꯨꯗ ꯗꯥꯏꯔꯦꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ. ꯃꯁꯤ ꯃꯔꯝꯁꯦ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯕꯅꯦ. ꯑꯗꯣ ꯍꯟꯗꯛꯀꯤꯀꯣ ꯆꯍꯤꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯀꯩꯅꯣ ꯃꯣꯏ ꯑꯦꯋꯥꯔꯗ ꯀꯌꯥꯝ ꯄꯤꯅꯩꯅꯦ. ꯑꯦꯌꯥꯔꯇꯦꯜꯅꯦ, ꯖꯤꯑꯣꯅꯦ, ꯑꯗꯩꯗꯤ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥ, ꯃꯣꯏ 3-4 ꯈꯛꯇ ꯉꯥꯏꯔꯦꯅ ꯀꯝꯄꯅꯤꯁꯦ. ꯑꯗꯨꯗꯩꯗ ꯕꯦꯁ ꯅꯦꯠꯋꯥꯔꯛ, ꯑꯗꯩꯗꯤ ꯐꯥꯁꯇꯦꯁ ꯁ꯭ꯄꯤꯠ ꯀꯥꯏꯅ ꯃꯣꯏ ꯑꯍꯨꯝꯗꯨꯗ ꯑꯗꯨꯝ ꯑꯦꯋꯥꯔꯗꯀ ꯐꯪꯕ ꯍꯥꯏꯇꯥꯔꯦ. ꯃꯣꯏ ꯑꯍꯨꯝꯗꯨ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯔ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯦꯗꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯅꯦ ꯍꯟꯗꯛꯁꯦ. ꯑꯗꯣ ꯖꯤꯑꯣꯅ ꯐꯥꯁꯇꯦꯁ 5G ꯁ꯭ꯄꯤꯠꯀꯤ ꯑꯦꯋꯥꯔꯗꯀꯗꯣ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯖꯤꯑꯣꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯦꯌꯥꯔꯇꯦꯜꯁꯨ ꯅꯨꯡꯉꯥꯏꯕꯅꯤ. ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯁꯦ, ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯐꯖꯅ ꯇꯧꯔ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ. ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯅꯦ. ꯍꯥꯏꯕꯗꯤ ꯍꯧꯕꯗꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯕꯗꯒꯤ ꯂꯩꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ, ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ. ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯕ, ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯕ, ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝꯁꯨ ꯉꯥꯏꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ. ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯉꯥꯏꯕꯤꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯖꯩ. ꯑꯗꯣ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ, ꯒ꯭ꯔꯣ ꯇꯧꯕꯁꯦ ꯋꯥꯠꯂꯦ. ꯃꯔꯝꯗꯤ ꯑꯩꯅꯁꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ, ꯀꯣꯟꯇꯦꯟꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗ ꯇꯧꯅꯩ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ, ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ, ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯨꯗꯤꯡꯒꯤ, ꯍꯨꯝꯅꯤ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄꯁꯤꯃꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯉꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ
ꯍꯞꯇꯥ ꯑꯃꯒꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥꯒꯠꯍꯧꯔꯒꯗꯤꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅꯦ ꯑꯗꯨꯗꯩꯗꯨꯗꯁꯨ ꯈꯤꯇꯪ ꯒ꯭ꯔꯣꯠ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯔꯃꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯅ ꯇꯧꯋꯦ ꯕ꯭ꯔꯣ ꯏꯌꯥꯔꯐꯣꯟ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯣꯡꯁꯨ ꯈꯤꯇꯪ ꯍꯣꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯔꯐꯣꯟꯁꯦ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏꯒꯤ ꯏꯌꯔꯕꯠꯁ ꯃꯔꯤ ꯌꯥꯎꯗꯕꯤ ꯅꯥꯀꯣꯡꯗ ꯏꯟ ꯏꯌꯥꯔ ꯍꯥꯞꯆꯤꯟꯕꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅꯣ ꯃꯔꯤ ꯌꯥꯎꯕꯤ ꯀꯩꯅꯣꯗꯨꯔ ꯍꯦꯠꯁꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕꯗꯨꯔ ꯄꯥꯝꯃꯤꯁꯦ ꯏꯌꯔꯕꯠꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯏ ꯈꯔꯁꯨ ꯍꯣꯡꯕꯗꯀꯣ ꯃꯃꯜꯁꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯅꯣ ꯂꯨꯄꯥ 1,000 ꯆꯞ ꯆꯥꯅ ꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯔꯀꯤꯅ TURKE ꯍꯥꯏꯕ ꯃꯥꯜꯂꯦ ꯇꯔꯀꯤ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯃ ꯂꯩꯕꯅꯦ 3,000 ꯄꯤꯕ ꯑꯗꯨꯒ 1.5 2 ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯅꯣꯠ CE ꯕꯠꯁ ꯍꯥꯏꯕ ꯀꯩꯅꯣꯝꯁꯨ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯔꯤ ꯌꯥꯎꯕꯤꯗꯗꯤ ꯁꯣꯅꯤꯒꯤꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯚꯔ ꯗ ꯏꯌꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯀꯣꯛ ꯃꯊꯛꯇ ꯍꯨꯞꯆꯟꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯅꯦ 899 ꯄꯤꯕ ꯃꯣꯗꯦꯜ ꯅꯝꯕꯔꯗꯨꯗꯤ ꯀꯥꯎꯔꯦ ꯑꯗꯨꯒꯤꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨ ꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯏꯁꯩ ꯇꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯇ 40K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯀꯩꯅꯣ 40K ꯌꯧ ꯇꯥꯔꯒꯗꯤ ꯊꯣꯏꯕꯁꯦ ꯀꯩꯅꯣ ꯋꯥꯟ ꯄ꯭ꯂꯁ ꯍꯥꯏ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤꯀꯣ S24 ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ S24 ꯐꯦꯟ ꯑꯦꯗꯤꯁꯟꯒꯨꯝꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯅꯤꯗꯨꯗ ꯐꯦꯟ ꯑꯦꯗꯤꯁꯟꯗꯤ ꯁꯣꯏꯗꯅ ꯐꯪꯉꯝꯒꯅꯤ 39 ꯆꯥꯡ ꯑꯗꯥꯏꯗ ꯂꯩꯈꯤꯕ ꯇꯧꯕꯅꯦ ꯐꯦꯟ ꯑꯦꯗꯤꯁꯟꯗꯤ ꯑꯗꯨ ꯂꯧꯕ ꯌꯥꯏ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯁꯦ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯃꯌꯥꯝꯁꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯁꯦꯝꯁꯪꯒꯤꯗꯣ ꯐꯥꯔꯁ ꯍꯦꯟꯅꯤ ꯑꯗꯨꯝ ꯐꯦꯟ ꯑꯦꯗꯤꯁꯟꯗꯣ ꯑꯗꯨ 40 ꯑꯗꯨꯋꯥꯏꯗ ꯐꯪꯕꯅꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯒꯅꯤ ꯌꯦꯡꯉꯦꯅꯁꯨ ꯈꯜꯂꯦ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯒꯅꯤ ꯑꯗꯣ ꯁꯤꯌꯔ ꯇꯧꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯈꯤꯇꯪ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨꯀꯣ ꯑꯇꯣꯞꯄ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯂꯥꯛ ꯀꯌꯥ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯨꯡꯈꯪ ꯈꯪꯗꯕ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯅꯤꯗꯅꯀꯣ ꯑꯗꯨ ꯃꯣꯏꯗꯁꯨ ꯌꯧꯅꯕ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯕ꯭ꯔꯣ 15Kꯒꯤ ꯐꯣꯟ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯥꯏꯗꯨꯔ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ 15Kꯒꯤ ꯔꯦꯟꯖꯇꯩꯁꯤꯗ ꯑꯐꯕ ꯐꯣꯟ ꯂꯩꯇꯦ ꯑꯗꯨ ꯈꯤꯇꯪ ꯍꯦꯟꯒꯠꯂꯀꯥꯟꯗ Oppo K13ꯗꯣ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ ꯃꯗꯨ ꯐꯣꯟꯗꯣ ꯌꯦꯡꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯔꯝꯕ ꯂꯥꯛꯀꯦ ꯑꯗꯣ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯤꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯝ ꯁꯟꯗꯦ ꯑꯣꯏꯕꯒ ꯑꯗꯩꯗꯤ ꯁꯨꯝ ꯏꯇꯣꯝꯇ ꯂꯩꯕꯁꯤꯗ ꯆꯥꯕꯁꯦꯀꯣ ꯃꯃꯜ ꯇꯥꯡꯕ ꯍꯣꯡꯕꯩ ꯅꯠꯇꯅ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯈꯖꯤꯛ ꯈꯔ ꯊꯣꯡꯕꯁꯨ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯄꯥꯛꯇꯤ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯦ ꯑꯩꯒꯤꯁꯨꯅ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯒꯤꯁꯨ ꯌꯥꯗ꯭ꯔꯦ ꯃꯦꯠꯁꯀꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯀꯥꯟꯗ ꯇꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯔꯤꯖ꯭ꯌꯨꯝ ꯇꯧꯔꯛꯏꯅꯦ ꯄ꯭ꯔꯣ 16 ꯄ꯭ꯔꯣꯒ ꯁꯦꯝꯁꯪ S20 ꯊꯣꯏꯔꯝꯃꯁꯤ ꯀꯩꯅꯣꯅꯤ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯃꯁꯤ ꯑꯩ ꯑꯅꯤꯃꯛ ꯐꯣꯟꯁꯦ ꯌꯥꯝ ꯑꯐꯕ ꯐꯣꯟ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯈꯟꯐꯝ ꯈꯪꯗꯦ ꯂꯣꯏꯅꯃꯛꯇ ꯌꯦꯡꯉꯒꯗꯤ ꯍꯥꯏꯗꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯒꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯅꯗꯤ ꯈꯤꯇꯪꯗꯤ ꯐꯕ ꯃꯥꯜꯂꯦ S24 ꯑꯜꯇ꯭ꯔꯥꯁꯤꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯤꯒꯤ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯅꯤ ꯆꯣꯏꯁ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅꯦ ꯑꯁꯤꯅꯤ ꯑꯅꯤꯁꯤꯗ ꯑꯩꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯅꯤꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯍꯦꯛꯇ ꯂꯩꯕꯗ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ
Type C की headphone से ahong kano embrain game lagi bane embrain gi se ngoda hojik laitre maming ju kaure aina lairaga sina gi bagem lai ado ai link kumba do ai tharak pa ya ringe embrain game di lai gi bane game sanabagi oiduneba game sanabagi oiragadi S16 Pro S24 Ultra performance khaktangi game khaktangi yingta kadi 16 Pro do yai 16 Pro ne hena fani ko smooth oina sanaba khona budi nungai ne ba adu mana mu screen do kitang pick padu ne ngasai Samsung gi dana mu display chawrai dana ko display chawbo si game sanaba khona ba de mu nungai bi heli dana ko adu gini aduga performance ki ngasai ki processor ki matang di ngadi 16 Pro duna processor farani Samsung gi dagi aduga kaino so kare haine battery khang bodi mu Samsung na kitang hel kani ani se amaha ne duni ngasai na habdo game sana bai do mo to ta 16 Pro ne kitang ngai bi hendong male ma performance ki mai ki processor gi optimize to bi chang chi ma na kitang hele du mangai aduga screen pick pa chaw da mu ing ta ga di Samsung gi do screen kha chaw re da na ko refresh rate ka di 120 Hz adum iman mana ko ne camera di hai camera di ko photo khatang kapagi oitaragadi Samsung ne am thi phare aduga kanoge video gumba lowgi oitaragadi ko wan kanogi dana mu pharakane ba kare hage Apple gi video gi optimization jidi lamba liti haibe ko phone singda ade mu camera mu ala yogore iPhone gi dana mu ayore duni ngasai na haido particular user dugi ko sinapam gi makhayam poli haise overall aingonda low hai taragadi ai di mu 16 Pro do low ne ba ai hoji hoji ki oine de ai zoom to bo khot pa do ai gi oina thoidok na thau ta de ba maram de ai hoji kai sumaina video me am da live thaba ai de me am video number content sem ba khot pa to bo sidai ai de video me action do am pam hena pam ka ne ba ai photo de ngonda kya thoina chana hena maru oi de hai tare photo de ngonda aduna 16 Pro do ina low ne ba duga kai gumba adum video adum nong phadok marak pa ta khoi na sumpon pai na se mi loina makti content creator na te dana ko mi loina makti video sema mi dina te dana ko aduna photo gumba na anam ka pa khot pa oi ta ga de mu sai S24 Ultra do na bo hena farak ka doin thoi ba se some thanks sai comment te makha lak tri ko adu mayam di sak sana bro kari mathel charage ai mayam da hangba kaure Sunday ngai ram se mayam kamai tau ki ge handa kya ta ho gi base Sunday yorok pase amu hayeng da ge mu thaba hona do ni na ko Sunday yok wa se weekend se loire aduna kari plan leiba kamai to mayam su comment tau san biro iPhone se battery ki matang da hai view ba auto low chatlise chatna bro hai auto low ai se ke hanu gyan ta dre auto low se karam mong da kamai chat puno do battery gi matang da de phone iPhone se moi ji battery gi capacity di am pi ba ko hozik phau da iPhone 16 17 phau da moi si 3600 manung 4000 gi manung da lei hai tare moi gi mAh se ko battery mAh se Android da di 5000 mAh ka ji lupa lising 3 manga pi ba phone da ka chu am laina kai hai ni yaure phangye dana ko aduga mu khena rise kai no hai kandra hogi Android ki 5000 mAh tuna ngasai gi iPhone gi 4000 yodabudagi hena kuina sangna chatkani achu leite ba maram dinga sai gi 15000 pi phone amada yauri ba ngasai gi processor do ma gi nm do 6nm gi ombe 7nm gi ombe processor duna ngasai gi battery and power optimize to gi chang gi wat pani na battery chaw ga suina khangoi du ne ba duga mu iPhone gumba jana battery se pi ga su kuina khang je kai no da moi da yauri ba ngasai gi Apple ki A15 A16 A17 Bionic chipset sing je moi yam thina high end hai ta ne top class koi gi samna hai kan da Android ke da 8 series ai da 8 elite kan le je moi lamba to ya badum ba am fa processor ngak ta ne ba ko aduna mu battery cha bai chang je walak hai ta re heat and power kan no se consumption je
ꯍꯤꯠ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗꯨꯕꯨꯗꯤ ꯒꯦꯝꯒꯨꯝꯕ ꯍꯦꯚꯤ ꯇꯥꯁꯀꯨꯝꯕ ꯁꯥꯟꯅꯕ ꯃꯇꯝꯗ ꯊ꯭ꯔꯣꯇꯜ ꯇꯧꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟट ꯑꯣꯏꯕꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯜꯂꯛꯄꯩ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯄꯤꯛꯑꯒꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯕꯦꯇ꯭ꯔꯤꯁꯦ ꯑꯃꯨꯛ ꯈꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯆꯥꯎꯕ ꯆꯥꯎꯗꯕ ꯀꯦꯡꯉꯣꯏ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯤꯁ ꯒꯦꯃꯤꯡꯅ ꯀꯦꯡꯉꯣꯏ ꯆꯥꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯀꯥꯡꯉꯧ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯅꯣ ꯃꯥꯁꯤ ꯀꯦꯡꯉꯣꯏ ꯍꯥꯏꯕꯗꯤ ꯃꯥꯜꯂꯦ ꯀꯦꯡꯉꯣꯏ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯒ ꯍꯧꯕ ꯃꯅꯥ ꯄꯥꯛꯇꯛ ꯄꯥꯛꯇꯛ ꯁꯨꯃꯥꯏꯅ ꯈꯨꯕꯤꯃꯨꯛꯀ ꯄꯥꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯑꯩꯁꯨ ꯑꯉꯥꯡꯉꯩꯗ ꯌꯥꯝ ꯆꯥꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯑꯗꯨ ꯄꯥꯛꯇꯛꯅꯅ ꯑꯃꯨꯛ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯨꯛ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯀꯩꯅꯣꯅꯦ ꯑꯗꯨꯗꯣ ꯑꯗꯨꯒ ꯀꯦꯡꯉꯣꯏꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯒꯨꯝꯁꯨ ꯇꯧꯕꯅꯤ ꯀꯥꯎꯔꯦ ꯀꯨꯏꯔꯦ ꯆꯥꯈꯤꯗꯕ ꯑꯗꯨꯒꯤ ꯃꯍꯥꯎꯁꯦ ꯀꯥꯎꯁꯜꯂꯛꯑꯦ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤꯕ꯭ꯔꯣ ꯍꯥꯏ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯅꯤꯡꯊꯝꯊꯥ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯍꯋꯥꯏ ꯃꯨꯕꯤꯒ ꯏꯔꯣꯟꯕꯗꯣ ꯑꯁ ꯍꯥꯎꯕꯅꯤꯀꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯐꯪꯗꯕ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥ ꯐꯪꯗꯕ ꯑꯣꯞꯄꯣ ꯔꯦꯅꯣ 15ꯁꯤ ꯐꯕ꯭ꯔꯥ ꯍꯥꯏ ꯑꯣꯞꯄꯣ ꯔꯦꯅꯣ ꯁꯤꯔꯤꯁꯇꯤ ꯌꯥꯝ ꯐꯩ ꯐꯔꯨꯛ ꯃꯃꯜꯗꯣ ꯕꯖꯦꯠ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕ ꯌꯥꯏ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯕꯦꯇ꯭ꯔꯤ ꯂꯣ 2 days ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯍꯟꯊꯔꯝꯕ ꯑꯗꯨꯗꯤ ꯍꯟꯊꯒꯅꯤ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯨꯡꯆꯤꯟ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯑꯥꯏꯗꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯐꯣꯟꯁꯦ ꯁꯨꯝ ꯇꯥꯔ ꯂꯩꯔꯒꯁꯨꯅꯦ ꯃꯥꯏ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀ꯭ꯂꯣꯛꯄꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯦꯠ ꯀꯩꯀꯩ ꯂꯩꯗꯅꯀꯣ ꯀꯩꯒꯨꯝꯕ ꯄ꯭रोꯒ꯭ꯔꯥꯝ ꯃꯆꯥ ꯃꯆꯥ ꯈꯔꯗꯤ ꯑꯗꯨꯝ ꯔꯟ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯑꯗꯨꯝ ꯀꯟꯖꯨꯝ ꯇꯧꯅꯦꯕꯀꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯕꯁꯨ ꯑꯗꯨꯝ ꯇꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝ ꯇꯥꯔꯒꯁꯨ ꯄꯨꯡ 8ꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯕ ꯃꯇꯝꯗ ꯄꯨꯡ 8ꯗ ꯑꯗꯨꯝ ꯂꯩꯔꯝꯗꯦꯗꯅꯀꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯄꯨꯡ 11 ꯑꯣꯏꯔꯁꯨ 12 ꯑꯣꯏꯔꯁꯨ ꯍꯌꯦꯡꯒꯤ ꯄꯨꯡꯕꯨ ꯑꯣꯏꯔꯁꯨ ꯊꯣꯛꯂꯛꯏꯅ ꯃꯅꯨꯡꯗꯨꯗ ꯌꯥꯝ ꯄꯤꯛꯄ ꯂꯤꯇꯜ ꯑꯦꯃꯥꯎꯟꯠ ꯑꯣꯐ ꯏꯅꯔꯖꯤꯗꯤ ꯃꯥ ꯑꯗꯨꯝ ꯀꯟꯖꯨꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯕꯦꯇ꯭ꯔꯤꯗꯤ ꯑꯗꯨꯝ ꯇꯥꯅꯤ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯥꯏꯗꯜꯗ ꯑꯗꯨꯝ ꯊꯝꯃꯒꯁꯨ ꯑꯗꯨꯗꯤ ꯍꯧꯅ ꯁꯥꯅꯩ ꯐꯣꯟ ꯈꯨꯗꯤꯡꯃꯛꯅꯤꯀꯣ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯂꯥꯛꯏ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔ ꯆꯣꯡꯁꯜꯂꯛꯑꯦ ꯂꯩ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤꯀꯣ ꯊꯥꯗꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯁꯤ ꯆꯟꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯊꯥꯕ ꯑꯣꯏꯅꯀꯣ ꯏꯁꯤꯡ ꯈꯔ ꯊꯛꯆꯟꯒꯦꯗ ꯁꯅꯥꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯅꯥꯊꯣꯏ ꯕ꯭ꯔꯣꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏ ꯖꯣꯅꯤꯅ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯌꯥꯏ ꯌꯥꯏ ꯖꯣꯅꯤ ꯀꯃꯦꯟ ꯐꯖꯩ ꯁꯦꯂꯨꯠ ꯑꯩꯅꯁꯨ ꯁꯦꯂꯨꯠ ꯇꯧꯔꯤ ꯕ꯭ꯔꯣ ꯑꯣꯞꯄꯣ ꯔꯦꯅꯣ 15C ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯣꯀꯦ 15C ꯌꯥꯎꯕ 15Cꯗꯨꯗꯤ ꯌꯦꯡꯉꯨꯗ꯭ꯔꯤ ꯑꯩ ꯃꯗꯨ ꯌꯦꯡꯗꯗꯤ ꯈꯪꯉꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯕꯨꯡ ꯍꯥꯏ ꯉꯁꯤꯗꯤ ꯍꯥꯎꯇꯦ ꯆꯤꯀꯟ ꯑꯣꯏꯅ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯍꯤꯡꯅꯕꯀꯣ ꯄꯥꯡꯅ ꯄꯥꯡꯅꯕ ꯊꯋꯥꯏ ꯀꯧꯕ ꯖꯤꯕꯁꯦ ꯁꯤꯗꯅꯕ ꯍꯥꯏꯅ ꯆꯥꯗ꯭ꯔꯗꯤ ꯁꯤꯕꯅꯤꯅ ꯁꯨꯝ ꯆꯥꯗ꯭ꯔꯗꯤ ꯁꯤꯖꯜꯂꯛꯀꯗꯤ ꯆꯥꯛ ꯍꯥꯏꯁꯤ ꯁꯨꯝ ꯂꯥꯝꯈꯠꯂꯛꯀꯗꯣꯏꯅꯤ ꯄꯨꯛꯁꯤꯗ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯈꯨꯠꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯋꯦꯅ ꯁꯨꯝ ꯈꯜꯂꯒꯦ ꯑꯗꯣ ꯊꯥꯗꯣꯛꯏꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯩ ꯐꯥꯔꯨꯛꯁꯨ ꯂꯩꯔꯤ ꯁꯅꯥꯊꯣꯏꯗꯤ ꯍꯥꯏꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯖꯣꯅꯤꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯑꯇꯩ ꯑꯇꯩꯗꯤ ꯀꯩ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯀꯃꯦꯟ ꯇꯧꯔꯛꯄ ꯁꯤ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯎꯔꯤꯁꯦ ꯑꯗꯩꯗꯤ ꯀꯩ ꯀꯩꯅꯣ ꯄꯣꯏꯇꯣꯏ ꯍꯣꯏꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯍꯤꯁ ꯒꯦꯃꯤꯡ ꯍꯥꯏꯗꯨꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕ ꯆꯦꯁꯝ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯈꯤꯒꯦ ꯑꯩ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯗꯣꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯔꯃꯦꯁ ꯂꯥꯏꯁ꯭ꯔꯝ ꯑꯗꯩꯗꯤ ꯁꯍꯦꯗꯨꯔ ꯔꯥꯍꯃꯟ ꯀꯣ ꯂꯩꯔꯤꯁꯦ ꯑꯩ ꯃꯃꯤꯡ ꯑꯩꯅ ꯎꯔꯤꯁꯦ ꯀꯃꯦꯟ ꯇꯧꯔꯛꯄꯗꯨ ꯈꯛꯇꯅꯤꯀꯣ ꯑꯗꯣ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕꯁꯤꯗꯤ ꯈꯨꯝ ꯌꯥꯏꯗꯅꯀꯣ ꯀꯣꯏꯁꯟ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯩ ꯃꯊꯦꯜ ꯆꯥꯈꯤꯕꯅꯣ ꯑꯍꯥꯎꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯋꯤꯀꯦꯟꯅꯤꯅ ꯃꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯍꯥꯏꯔꯤꯀꯣ ꯑꯗꯨ ꯐꯔꯨꯛꯅ ꯃꯌꯥꯝ ꯍꯣꯏ ꯇꯧꯁꯟꯕ ꯌꯥꯏ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯁꯟꯕ ꯌꯥꯏ ꯃꯤ ꯃꯁꯤꯡꯒ ꯂꯥꯏꯛ ꯃꯁꯤꯡꯒ ꯃꯥꯟꯅꯍꯟꯕ ꯌꯥꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯃꯃꯝ ꯅꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯁꯤꯡꯒ ꯃꯥꯟꯅꯗꯣꯏꯅꯤꯅꯀꯣ ꯏꯕꯨꯡ ꯑꯩ ꯏꯔꯣꯟꯕ ꯆꯥꯔꯦ ꯍꯥꯏ ꯏꯔꯣꯟꯕꯁꯤ ꯍꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯔꯁꯅꯦꯜꯂꯤ ꯌꯥꯝ ꯄꯥꯝꯖꯕ ꯃꯊꯦꯜꯗꯤ ꯑꯣꯏꯗꯦꯕꯀꯣ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯥꯝꯗꯦ ꯍꯥꯏꯅ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯏꯟꯁꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯦ ꯑꯩꯈꯣꯏ ꯈꯨꯊꯣꯡꯁꯦ ꯏꯔꯣꯟꯕꯒꯨꯝꯕꯒꯁꯦ ꯃꯅꯥ ꯃꯁꯤꯡ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯄꯣꯠꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯔꯣꯟꯕ ꯍꯥꯏꯁꯤꯗꯤ ꯏꯔꯣꯜꯂꯤꯗꯅꯀꯣ ꯑꯀꯪꯕ ꯄꯣꯠꯅꯒꯗꯤ ꯏꯔꯣꯟꯕꯁꯤ ꯄꯥꯛ ꯁꯥ ꯈꯔ ꯈꯛꯀꯤ ꯋꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯥꯅꯔꯝꯃꯤꯁꯦ ꯑꯁꯤꯁꯤ ꯆꯤꯟꯖꯥꯛꯁꯤ
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯝ ꯄꯣꯟꯇꯦ ꯁꯤ ꯈꯨꯆꯥꯁꯦ ꯂꯩꯔꯝ ꯄꯣꯟꯇꯦ ꯑꯗꯨꯒ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛꯅꯤ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯣ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯁꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯍꯦꯛ ꯍꯥꯄꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯂꯩꯅꯤ ꯈ꯭ꯋꯥꯏ ꯇꯥꯡꯕꯗꯣ ꯑꯗꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯍꯥꯞꯇ꯭ꯔꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯒꯤꯅꯤ ꯈꯟꯒꯦ ꯏꯌꯥꯝꯕꯒꯤ ꯃꯣꯠꯇ ꯍꯥꯏꯌꯦꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯍꯥꯞꯄꯛꯄꯁꯦ ꯃꯊꯪ 18 ꯁꯦꯔꯤꯁꯇꯒꯗꯤ ꯍꯥꯄꯛꯄ ꯌꯥꯏ ꯍꯥꯞꯄꯅꯤ ꯑꯩꯁꯨ ꯇꯥꯔꯤꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯠꯁ ꯅꯠꯇꯕꯤꯗ ꯄꯟꯁ ꯍꯣꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯀꯦꯃꯦꯔꯥ ꯑꯃꯈꯛ ꯂꯤꯊꯣꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯅ ꯄꯟꯁ ꯑꯣꯜ ꯍꯥꯞꯄꯒꯗꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯛꯑꯗꯕꯅꯦꯕ 18 ꯁꯦꯔꯤꯁꯇꯒꯤꯀꯣ ꯑꯗꯣ ꯑꯥꯏꯐꯣꯟꯁꯦ ꯑꯃꯔꯣꯝꯗꯗꯤ ꯃꯈꯣꯏꯁꯤ ꯃꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤꯇꯤꯗ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯍꯥꯞꯆꯜꯂꯤ ꯑꯥꯏꯌꯔ ꯕ꯭ꯂꯥꯁꯇꯔꯁꯨ ꯍꯥꯞꯆꯜꯂꯤ ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯤꯅꯣ NFC ꯁꯨ ꯍꯥꯞꯆꯜꯂꯤ ꯀꯔꯤ ꯀꯔꯤꯅꯣ ꯐꯤꯆꯔ ꯃꯌꯥꯝ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗ ꯍꯥꯞꯆꯜꯂꯤ ꯑꯩꯈꯣꯏ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗꯦꯗꯅꯀꯣ ꯁꯤꯖꯤꯟꯅꯕꯝꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ NFC ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧ ꯑꯆꯧꯕ ꯁꯣꯞꯄꯤꯡ ꯃꯣꯜꯒꯨꯝꯕꯗꯒ ꯆꯠꯂꯒ ꯑꯗꯨꯝ ꯇꯦꯞ ꯇꯧꯔꯒ ꯄꯦꯃꯦꯟ ꯇꯧꯕꯒꯤ ꯀꯩ ꯋꯥꯅꯤ ꯑꯣꯜꯃꯣꯁ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯩ ꯑꯥꯏꯌꯔ ꯕ꯭ꯂꯥꯁꯇꯔ ꯀꯥꯏꯁꯤ ꯑꯩꯈꯣꯏ ꯏꯟ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯤ ꯔꯤꯃꯣꯠꯀꯨꯝꯕꯒ ꯃꯥꯡꯈ꯭ꯔꯀꯥꯟꯗ ꯑꯗꯨꯅ ꯐꯣꯟꯗꯨꯅ ꯔꯤꯃꯣꯠ ꯑꯣꯏꯅꯒ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯩꯀꯣ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯐꯣꯟ ꯑꯗꯨꯝ ꯔꯤꯃꯣꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯐꯣꯟꯁꯤꯗꯀꯣ ꯌꯥꯎꯕꯗꯤ ꯍꯦꯟꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯐꯣꯟꯁꯨ ꯑꯗꯨꯝ ꯑꯥꯏꯐꯣꯟ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯉꯁꯤꯐꯥꯎ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯁꯜꯂꯛꯑꯒꯗꯤ ꯃꯣꯏ ꯍꯥꯞꯄꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯕꯅꯦ ꯑꯗꯨꯒ ꯀꯣꯁ ꯀꯠꯇꯤꯡꯁꯨꯅꯦꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯁꯦꯟꯁꯔ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯦꯃꯣꯂꯦꯠ ꯗꯤꯁꯄ꯭ꯂꯦ ꯅꯠꯇ꯭ꯔꯒꯅ ꯑꯦꯃꯣꯂꯦꯠ ꯑꯣꯏꯔꯒꯁꯨ ꯈꯔ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯣꯞꯇꯤꯀꯦꯜ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯁꯦꯟꯁꯔꯒ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯁꯄ꯭ꯂꯦꯗꯨꯒꯤ ꯃꯈꯥꯗꯅꯦꯕ ꯁꯦꯟꯁꯔ ꯍꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯨꯕꯤꯁꯦ ꯅꯝꯃꯤꯁꯦ ꯗꯤꯁꯄ꯭ꯂꯦꯗꯨꯒꯤ ꯃꯈꯥꯗ ꯀꯦꯃꯦꯔꯥꯒꯨꯝꯕ ꯑꯃ ꯌꯥꯎꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯗ ꯄ꯭ꯔꯗꯛꯁꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥꯗꯣ ꯆꯪꯕꯁꯨ ꯍꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯆꯪꯗꯕ꯭ꯔꯥ ꯑꯦꯟꯗ꯭ꯔꯣꯏꯗꯠꯇ ꯍꯣꯡ ꯑꯍꯣꯡꯕ ꯐꯣꯟꯗ ꯄꯤꯔꯤꯕ꯭ꯔꯥ ꯄꯤꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯗꯁꯨ ꯑꯗꯨꯒꯤ ꯆꯥꯅꯅ ꯃꯣꯏꯁꯨ ꯅꯥꯀꯟ ꯑꯃꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯀꯣꯛꯈꯠꯂꯤꯅꯦꯕ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯥꯏꯐꯣꯟꯁꯦ ꯀꯣꯁ ꯀꯠꯇꯤꯡ ꯂꯣꯝꯗ ꯍꯥꯏꯇꯥꯔꯦ ꯕꯣꯕꯣ ꯇꯈꯦꯜꯂꯝꯕꯝꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯅꯤꯄꯥ ꯍꯥꯏ ꯕꯣꯕꯣ ꯑꯩꯁꯦ ꯊꯣꯛꯂꯛꯄꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯤ ꯌꯥꯝ ꯑꯩ ꯀꯃꯦꯟꯒ ꯇꯧꯁꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯅꯨꯡꯁꯤ ꯑꯩ ꯃꯔꯨꯞꯁꯦ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯚꯀ ꯊꯥꯕꯁꯦ ꯌꯦꯡ ꯂꯩꯔꯝꯃꯦ ꯑꯗꯣ ꯊꯣꯛꯂꯛꯄꯩ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯈꯤꯇꯪ ꯋꯥꯠꯈꯤꯅꯦꯅ ꯈꯜꯂꯦ ꯅꯛꯑꯕꯗ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯌꯥꯝ ꯂꯥꯞꯄꯤꯀꯣ ꯊꯥ 6 7 ꯋꯥꯠꯂꯝꯒꯤꯅꯤ ꯑꯗꯥꯏꯋꯥꯏꯗ ꯊꯣꯛꯂꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯄꯨꯟꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯅꯀꯣ ꯅꯣꯡꯃ ꯐꯖꯅ ꯆꯥꯛ ꯇꯔꯥꯝꯇꯪ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯂꯩꯔꯤ ꯅꯨꯡꯁꯤꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯍꯦꯛ ꯃꯣꯏꯅ ꯀꯣꯜ ꯇꯧꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯃꯒ ꯊꯕꯛ ꯆꯠꯄꯗ ꯀꯥꯎꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯇꯨꯅ ꯍꯦꯟꯕꯒꯤ ꯑꯗꯨꯝ ꯁꯪꯅꯗꯕꯒꯤ ꯋꯥꯔꯤ ꯄꯣꯛ ꯁꯥꯟꯅꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦꯗꯅ ꯑꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯀꯥꯎꯕꯗꯤ ꯅꯠꯇꯦ ꯋꯥꯈꯟꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯅꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯏꯇꯣꯝꯇ ꯐꯃꯨꯡꯗꯒ ꯂꯣꯡꯅ ꯇꯥꯔ ꯇꯨꯝꯕꯗꯀꯣ ꯑꯁ ꯅꯍꯥꯟꯋꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯣ ꯀꯥꯏ ꯅꯤꯡꯁꯤꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯀꯥꯎꯕ ꯅꯠꯇꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯏꯟꯁꯥꯡꯀꯣ ꯑꯍꯥꯎꯕ ꯏꯔꯣꯟꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯃꯤꯟꯅꯔꯁꯤ ꯕ꯭ꯔꯣꯗꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯀꯥꯏꯗ ꯇꯧꯕꯤꯔꯛꯀꯦ ꯁ꯭ꯀꯨꯂꯤꯡꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯗꯨꯗ ꯂꯣꯏ ꯇꯧꯏ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯖꯔꯅꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤꯀꯣ ꯋꯥꯅꯁꯨ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯇꯝꯅꯤꯡꯕꯁꯨ ꯐꯪꯉꯛꯇꯕꯒꯤ ꯈꯨꯠꯇꯝ ꯑꯃꯗꯁꯨ ꯇꯝꯃꯛꯑꯦ ꯑꯗꯨꯒꯅꯦ ꯄꯨꯟꯁꯤꯁꯤꯗ ꯃꯤꯅ ꯍꯥꯏꯅꯕꯗꯤ ꯌꯥꯏꯗꯅ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯑꯩꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯍꯧꯔꯛꯑꯒ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯆꯠꯄꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯆꯠꯄꯗ ꯇꯝꯃꯛꯑꯦ ꯀꯥꯏꯅ ꯂꯣꯏꯅ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯐꯕꯅꯤ ꯑꯐꯕꯅꯤ ꯀꯥꯏꯅ ꯇꯥꯛꯅꯩꯗꯅꯀꯣ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯄ꯭ꯔꯥꯎꯠꯂꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯄꯣꯏꯟ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯁꯤ ꯇꯝꯃꯛꯇꯦꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯂꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯑꯦ ꯁ꯭ꯀꯨꯜꯁꯦ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃꯗ ꯇꯝꯃꯦ ꯑꯗꯨꯗꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯈꯨꯇꯝꯁꯦ ꯖꯣꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯇꯝꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯣꯏ ꯇꯝꯃꯒ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯁꯤꯗ ꯑꯩꯅꯒ ꯇꯝꯃꯝꯕ ꯍꯥꯏ ꯁ꯭ꯀꯨꯜꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯃꯔꯨꯞ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯔꯛꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯒ ꯇꯝꯃꯤꯟꯅꯔꯝꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯁ꯭ꯀꯨꯜ ꯐꯂꯥꯡ ꯁꯦꯒꯥꯏꯐꯝꯗꯀꯣ ꯐꯂꯥꯡ ꯁꯦꯒꯥꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ ꯀꯩꯅꯣꯅꯦꯕ ꯁꯥꯇ꯭ꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ
ꯁ꯭ꯀꯨꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯩꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤꯒꯦꯅ ꯑꯗ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯝ ꯃꯨꯠꯈꯤꯗꯧꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤꯡꯁꯦꯀꯣ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯩꯗꯨꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯨꯁꯨ ꯃꯨꯠꯂꯒꯨꯝꯕꯅꯤ ꯁꯥꯇ꯭ꯔ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯨꯁꯨ ꯁꯥꯇ꯭ꯔ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯃꯨꯠꯂꯒꯨꯝꯕꯅꯤ ꯑꯗꯨꯒ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯨꯒ ꯑꯩꯅ ꯇꯝꯃꯛꯄ ꯀꯣꯂꯦꯖꯇꯨꯒꯗꯤ ꯖꯪ ꯖꯪ ꯂꯥꯎꯅ ꯂꯩꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯑꯐꯕ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯄ ꯀꯩꯅꯣꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯣ ꯖꯣꯅꯤꯅ ꯃꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯌꯦꯀꯣ ꯃꯃꯤꯡꯁꯤꯡꯁꯦ ꯑꯃꯅ ꯑꯩꯅ ꯇꯝꯃꯛꯄꯁꯦ ꯁꯥꯏꯇꯣꯟ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯁꯥꯏꯇꯣꯟ ꯅꯝꯕꯔ 2 ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯗ ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯍꯦꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕꯗꯒꯤꯅ ꯀ꯭ꯂꯥꯁ 5 ꯐꯥꯎꯁꯦ ꯑꯗꯨꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯇꯒꯤꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯁꯤꯅ ꯑꯃꯨꯛ ꯁꯥꯏꯇꯣꯟ ꯒꯚꯔꯟꯃꯦꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯅꯀꯣ ꯑꯗꯨꯗꯩꯗꯨꯗ ꯇꯝꯃꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯕꯣ ꯀꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ 6ꯇꯒꯤ 7 8 ꯐꯥꯎ ꯇꯝꯃꯤꯟꯅꯈꯤꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ 9ꯗꯒꯤꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ 12 ꯐꯥꯎꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯥꯡꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯅꯀꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯜꯇꯤꯄꯔꯄꯁ ꯍꯥꯏꯁꯦꯀꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯀꯩꯁꯨ ꯌꯥꯝ ꯇꯥꯛꯄꯤꯔꯤꯑꯕ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯃꯤꯡ ꯃꯜꯇꯤꯄꯔꯄꯁꯀꯤ ꯑꯣꯏꯅꯦꯕ ꯄꯔꯄꯁꯇꯣ ꯌꯥꯝꯕꯒꯤ ꯑꯗꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯛꯑꯦ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯁꯦ ꯆꯍꯤ 4ꯁꯦ ꯑꯗꯨꯒ ꯀꯣꯂꯦꯖꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯂꯦꯖ ꯃꯃꯤꯡ ꯆꯠꯄꯗꯤ ꯅꯠꯇꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯥꯏꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯅꯩꯗꯅꯀꯣ ꯑꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯟꯊꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯃꯌꯥꯝꯅ ꯈꯟꯕꯗꯨꯅꯤꯀꯣ ꯑꯩꯒꯤ ꯄꯣꯏꯟꯗꯗꯤ ꯑꯩꯅ ꯇꯝꯃꯛꯄ ꯀꯣꯂꯦꯖꯇꯨꯅ ꯕꯦꯁꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯐꯕ ꯀꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒꯤ ꯀꯣꯂꯦꯖꯇꯨꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯍꯥꯏꯗꯨꯗ ꯇꯝꯃꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯗꯩꯗꯤ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯒꯣꯔꯃꯦꯟꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯀꯣꯂꯦꯖꯇ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯅ ꯌꯥꯝ ꯄ꯭ꯔꯥꯎꯠꯂꯤ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯇꯝꯃꯛꯇꯦꯁꯦ ꯃꯍꯥꯎꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯍꯥꯎꯁꯦ ꯈꯪꯉꯛꯇꯦꯅ ꯍꯥꯏꯕ ꯌꯥꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯁꯨꯝ ꯅꯣꯛꯁꯦꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯇꯝꯕꯤꯕ ꯁ꯭ꯀꯨꯜꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯑꯩꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯨ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯐꯕ ꯐꯠꯇꯕꯗꯨꯅ ꯁꯥꯏꯠ ꯑꯝꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯗꯣ ꯑꯩꯒꯤ ꯃꯤꯠꯇꯨꯗ ꯂꯥꯏꯒꯨꯝꯅ ꯎꯔꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯗꯦꯅ ꯍꯟꯊꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯁꯨ ꯂꯥꯏꯒꯨꯝꯕ ꯉꯥꯛꯇꯅꯤ ꯂꯥꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄꯀꯣ ꯑꯗꯨꯅ ꯈꯦꯠꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯗꯨ ꯂꯩꯐꯝ ꯊꯣꯛꯇꯦ ꯈꯨꯗꯤꯡꯃꯛ ꯐꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯅ ꯇꯝꯃꯛꯄꯅꯤꯅ ꯑꯩꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜ ꯑꯩꯅ ꯇꯝꯃꯨꯕ ꯃꯐꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯉꯣꯟꯒꯤ ꯊꯃꯣꯏꯗ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯀꯃꯦꯟ ꯃꯈꯥ ꯂꯥꯛꯇ꯭ꯔꯦ ꯖꯣꯅꯤꯗꯒꯤ ꯃꯈꯥ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯑꯩꯈꯣꯏ ꯇꯧꯁꯤꯜꯂꯛꯁꯦ ꯅꯨꯡꯉꯥꯏꯕꯀꯣ ꯑꯩꯅ ꯈꯛꯇꯪ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀ ꯑꯗꯨꯝ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯂꯩꯗꯅꯀꯣ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯄꯥꯔꯀꯥꯟꯗ ꯃꯌꯥꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯥꯎꯗꯝꯕ ꯌꯥꯕꯒꯤ ꯈꯨꯠꯊꯥꯡꯗꯣ ꯑꯗꯨꯃꯨꯛ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜꯒꯤ ꯋꯥꯔꯤꯒ ꯇꯧꯁꯤ ꯀꯃꯦꯟ ꯉꯥꯏꯄꯣ ꯑꯣꯏꯅ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜꯁꯤꯗꯤ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯄꯨꯔꯥ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯡ ꯂꯧꯔꯤꯕ ꯇꯣꯄꯤꯛ ꯑꯃꯅꯤꯀꯣ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜꯁꯦ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯔꯝꯃꯅꯤ ꯌꯥꯝ ꯂꯣꯏ ꯇꯥꯟꯅꯔꯝ ꯚꯤꯗꯤꯑꯣꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯁꯦꯝꯅꯔꯝꯃꯅꯤꯀꯣ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯣꯗꯤꯒꯤ ꯃꯃꯤꯡ ꯌꯥꯎꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯗꯨꯛ ꯀꯨꯏꯅ ꯏꯟꯗꯤꯌꯥꯒ ꯌꯨ ꯑꯦꯁ ꯀꯩꯀꯩ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯁꯥꯏꯟ ꯇꯧꯗ ꯂꯩꯔꯝꯕꯗꯣ ꯃꯥꯒꯤ ꯐꯥꯏꯜꯗꯨꯗ ꯃꯃꯤꯡ ꯌꯥꯎꯏ ꯍꯥꯏꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯑꯅꯦꯅ ꯌꯨ ꯑꯦꯁꯀ ꯗꯤꯜꯗꯣ ꯑꯍꯤꯡꯗ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤꯗ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯊꯣꯛꯂꯣꯏꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯁꯦ ꯉꯁꯤꯐꯥꯎꯗ ꯑꯇꯣꯞꯄ ꯁꯦꯛꯇꯔꯁꯤꯡꯅ ꯄꯣꯠ ꯃꯌꯥꯝ ꯌꯣꯟꯁꯜꯂꯛꯏ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯀꯟꯖꯨꯃꯔ ꯒꯨꯗꯁꯇ ꯑꯩꯈꯣꯏꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯜꯒꯦꯠꯀ ꯑꯩꯈꯣꯏ ꯃꯃꯤꯡ ꯇꯥꯔꯤꯁꯦ ꯄꯤꯁꯛ ꯄꯤꯛꯅꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯟ ꯁꯦꯡꯅꯕ ꯇꯨꯠꯕ꯭ꯔꯁ ꯄꯣꯔꯛꯑꯣ ꯍꯥꯏꯅꯗꯦꯕꯀꯣ ꯀꯣꯜꯒꯦꯠ ꯄꯣꯔꯛꯑꯣꯒ ꯍꯥꯏꯅꯩꯗ ꯑꯩꯁꯨ ꯍꯥꯏꯌꯦꯕ ꯁꯨꯝ ꯀꯣꯜꯒꯦꯠ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯐꯣꯔꯦꯟꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯐꯣꯔꯦꯟꯒꯤ ꯑꯗꯨꯝꯕ ꯌꯨ ꯑꯦꯁꯀꯤ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯒꯤ ꯁꯦꯛꯇꯔꯁꯤꯡꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯄꯨꯁꯜꯍꯜꯂꯛꯇꯕꯅꯦꯕꯀꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯏꯁ ꯂꯦꯟ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟ ꯑꯣꯐ ꯐꯥꯔꯃꯔ ꯍꯥꯏꯅꯔꯤꯅꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯁꯣꯛꯄ ꯇꯥꯔꯦꯅ
kalla thamamimne so koina se adu Epstein file da mai mamin yaure haibada agreement sign to thokre modina India da America da thaba gehu America da thaba phau leidana pusala aneba hongna phang matang phang badudi wari sai ta legre India gi agriculture sector da su machine impact tor khador Epstein file se Epstein file sida di jat jat ki wari yam yaure moi di mi sai haini adugi wari myam am yaure bako Donald Trump gi maming samal carrot yawe hai do aiju phajana padri aduna Epstein file sida yamna kanu ne paba pabiyu thengnaragadi khangna bhona biyu masi khangda ya da hojiki matam sida world sida planet sida ya hot topic ne hai tare Friends na ibung ai na kaurame aiju khuram jari khuram ai ngasai dagi mathang mamangi joni gi comment to pare da udi uraga ai makha pathabagi pathaudre warobino hojikta thengnari aiju khuram jari ko friends na comment padre bro hai da ai pajare asni mathang hojiki magi wari du lotion ge dana tawne ibung kai mathil charage hai ai ngasi di chicken oina chakre friends di kai mathil charage mayam su dum irom da chai adadi kengoi thong chai kaina hainari khibsu yawi friends gi oina dinga si kari hawa charage Saturday akoi Sunday weekend lakpase ayamana sum hawa dum chanai dana ko yumda weekend hai bisidi masagi loina mak thaben khang tong no khona su Saturday Sunday suti leina ba matam ne na mayam gi yung gi mi sing de loina mak pun ba thengna ba numit ne dana harawa nungai bo ina dum hawa mathil chanai dana ko aduna kari hawa mathil cha hage adu su comment option biro aduga matai atai su mayam su dum comment makha option biro aduga nungai nungai ba wari adum hak sa je na tawbuni live thari se ko phone gi matang da khatang hangani phone gi matang da khatang hangdragadi hangai leite ga haiba kaimta leite sida adum ngasai dei sanai se phone gi wari na tab su myam yawi dana ko adumaina nungai nungai ba wari myam sana se adum entertain ba ngasai gi and khoi gi kai interaction do khoi masen dum wari yotai sanabagi kano do hengalan bagi wa ne aduga mayam ga loina ra ga wari sanabado aingon da su adum kai ni nungai ba do fauri ne ko aduna mayam su dum any comment any topic aina khangda bor su takpiro hai tare sum iraga sumai sumai tawi kholi sumai thokhren ai tadri ne ba sengna khangdri ne ba manipur manung da huji kari tawri krai da kai dawri ase information do ai phangdri ne ba adumaina khangan je hai tare atai wari mayam budi sari ado bro laptop afaba amta pamje amtang recommend to biramo yam tang ba natabi pha batu hai mamal gi makha su yam pole joni aduga sinabam gi su makha yam pole joni se hujik satro ibiribra natragana like tambal loirabra profession thabak tawbiribra natragana adomna tawgodoriba thabak to laptop tu da kari thabak tawgodoino haido adugi makha jung pole aduga aina requirement se aigi budget sina sini satrani hai taragadi satra oiragadi hujik joni na laptop tu da di video editing ga di tawram do mande tawdong na teba natra aina sum khan bada assume tawjaba ani toram basu e kana kana hujik matam na satra myam thabak myam tawnare ado game gumba ga di sana gen khallira adagi leidana satrani na sum koi gi ppt file gumba semba project ki kari gi adadi document word ta khra file gumba semba internet khra browse tawba adadi leidana dumba document macha masu semba dumbo oitaragadi lupa lising kuntra mari maximum 35 fogi manung da leiba laptop ma leiba da dum ya ne ba ko aduna recommend gi paisa tan bagi ai se sinu khusina da aduna ina haje khusina se khanai khusina do adum hujik ki hai buduna dum ya ne hai tare laikai khangna ba mi amata yaude ai chatle kai gino friendship sakino mayam friendship tam ta khamo mayam kham be adra gam makhut paraga yala thamo satpa yadri live se mi masing yam da basida nang mu chakhadi mi se masing amo handa ge dune adu yade ko paisa tan be ni hai bro mouse keyboard combo afaba am ta se to bi mouse keyboard combo afabadi Dell game lai bane lupa lising amaga chom yang khai pi bane ko bluetooth mouse amaga bluetooth wireless keyboard amaga ai su sinai madu yum da sinai su di hujum ti si da di laite Dell game lai bane du fa bane model number ga di khang de mo 135 adu da kai yam yaw bane ko aduna dum yeng bi rob Dell ye uire ai hai kai gino uire sibo ngan ta na si pung tara su tadri mayam su kai gino si yam ngan na chat lagi hai na thongna ba su yaw re kai hai du no si gyan tadre ai na kham ba ya ba su oi darabra kai no ai na kok pharaga thamdoi ni hai mane
ꯄꯣꯏꯇꯣꯏ ꯐꯥꯔꯒ ꯊꯝꯖꯤꯜꯂꯣ ꯐ꯭ꯔꯦꯟꯁꯤꯗꯣ ꯃꯥ ꯑꯝꯇ ꯀꯧ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯊꯥꯗꯣꯏꯁꯨ ꯎꯏꯔꯦ ꯍꯦ ꯀꯅꯥ ꯀꯅꯥ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯍꯩꯒ꯭ꯔꯨꯒꯨꯝꯕ ꯂꯩꯔꯗꯤ ꯑꯝꯇꯪ ꯃꯥ ꯈꯪꯍꯟꯗꯕꯤꯗ ꯃꯌꯥꯗ ꯇꯛ ꯂꯥꯎꯅ ꯃꯍꯤ ꯁꯨꯝꯖꯟꯕ꯭ꯔꯥ ꯂꯪꯁꯤꯟꯕ꯭ꯔꯥ ꯑꯝꯇ ꯇꯧ ꯑꯗꯨꯗꯤ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯑꯗꯕꯅꯦ ꯇꯁꯦꯡꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯀꯅꯥꯝ ꯀꯩ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯨꯝꯈꯤꯕꯒ ꯌꯥꯎꯅꯔꯕ ꯖꯥꯠꯂꯥ ꯆꯠꯈꯤꯕꯁꯨ ꯌꯥꯎꯅꯔꯕ꯭ꯔꯥ ꯀꯩꯝ ꯇꯧꯔꯦ ꯃꯤꯁꯦ ꯍꯟꯊꯔꯛꯄ ꯃꯥꯜꯂꯤ ꯏꯂꯥꯡ ꯂꯥꯡꯗꯦ ꯀꯃꯦꯟ ꯁꯦꯛꯁꯟꯁꯦ ꯃꯌꯥꯝ ꯇꯟꯅ ꯆꯠꯅꯈꯤ ꯇꯥꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯋꯥ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟ ꯊꯣꯛꯑ ꯑꯗꯨꯝ ꯇꯛ ꯂꯥꯎ ꯂꯣꯏꯁꯟꯈꯤꯗꯣꯏꯅꯤꯀꯣ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ ꯏꯕꯥꯅꯤ ꯕꯥꯏ ꯁꯥꯟꯅꯔꯁꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯦꯂꯤꯌꯟ ꯀꯟꯇ꯭ꯔꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯦꯂꯤꯌꯟꯒꯤ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯑꯟꯇꯥꯌꯔ ꯌꯨꯅꯤꯚꯔꯁꯁꯤꯒꯤꯅꯤ ꯌꯨꯅꯤꯚꯔꯁꯇꯤ ꯑꯦꯂꯤꯌꯟꯁꯨ ꯂꯩ ꯄ꯭ꯂꯥꯅꯦꯠꯁꯨ ꯂꯩ ꯏꯁꯤꯡꯁꯨ ꯂꯩ ꯃꯤꯁꯨ ꯂꯩꯗꯅꯀꯣ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯁꯨꯏꯁꯤꯗꯩꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯃꯦꯟ ꯇꯧꯔꯛꯀꯅꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯑꯩꯁꯨ ꯑꯈꯪꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯑꯗꯣ ꯀꯩꯝꯇ ꯂꯥꯟꯅ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅ ꯏꯌꯥꯝꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗꯧꯅ ꯆꯥꯎꯊꯣꯛꯄ ꯐꯥꯎꯕ ꯉꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯃꯁꯤ ꯑꯩꯁꯨ ꯉꯛꯑꯦ ꯖꯣꯅꯤ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛꯅꯤ ꯅꯪꯅ ꯄꯨꯈꯠꯂꯛꯏꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯉꯛꯄ ꯐꯥꯎꯋꯦꯕꯀꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯁꯨ ꯀꯨꯏꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯀꯣ ꯆꯍꯤ ꯑꯃ ꯑꯅꯤꯇ ꯐꯥꯔꯤ ꯍꯥꯏꯗꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝꯗ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯕꯨ ꯂꯝꯕꯤꯗꯅꯦ ꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡꯒ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯟꯒ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯨꯗ ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥꯒꯁꯦ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦꯕꯀꯣ ꯑꯁ ꯑꯩꯈꯣꯏ ꯖꯥꯇꯤꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤꯀꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯒꯗꯕꯅꯤꯀꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯂꯝꯕꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯗꯤꯅꯦ ꯑꯦꯅꯤ ꯖꯥꯇꯤ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯒꯅꯤ ꯃꯁꯛ ꯍꯦꯛ ꯃꯣꯏ ꯃꯥꯟꯕꯗ ꯃꯣꯏ ꯃꯔꯣꯟ ꯅꯪ ꯑꯗꯨꯔꯥ ꯅꯪ ꯑꯗꯨ ꯖꯥꯇꯤꯔꯥ ꯅꯪ ꯑꯗꯨꯔꯥ ꯅꯪ ꯀꯥꯏꯗꯩꯅꯣ ꯍꯪꯅꯩꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯩꯇꯩꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯧꯏ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯁꯤ ꯑꯩ ꯃꯤ ꯂꯣꯏꯅꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯕ ꯂꯝꯕꯤ ꯊꯦꯡꯅ ꯀꯥꯟꯗ ꯃꯩꯇꯩ ꯃꯥꯜꯂꯤꯅꯦ ꯀꯥꯏꯅꯒ ꯃꯨꯔꯨꯝꯒ ꯁꯣꯜꯂ ꯆꯠꯈꯤꯕ ꯅꯪ ꯃꯩꯇꯩꯔꯥ ꯍꯥꯏꯅ ꯀꯧꯔꯝꯃꯗꯤ ꯃꯥꯅꯦ ꯏꯌꯥꯝꯕ ꯏꯅꯥꯎ ꯀꯗꯥꯏꯗꯩꯅꯣ ꯀꯔꯤꯅꯣ ꯀꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯈꯪꯅ ꯅꯨꯡꯁꯤꯅꯕ ꯕꯣꯟꯗꯤꯡ ꯑꯃ ꯂꯩꯒꯗꯕꯗꯣ ꯂꯩꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯁꯥꯏꯠ ꯑꯃꯗ ꯆꯠꯄ ꯃꯤ ꯈꯔ ꯂꯩ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯖꯣꯅꯤꯅ ꯍꯪꯉꯛꯏꯗꯨꯁꯨ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯩꯅ ꯈꯪꯕꯗꯁꯨ ꯃꯤ ꯄꯥꯛ ꯂꯩꯒꯟꯗꯦ ꯑꯗꯨꯝꯕꯁꯦ ꯑꯣꯞꯄꯣ ꯚꯤꯚꯣ ꯁꯦꯝꯁꯪ ꯑꯦꯝ ꯑꯥꯏ ꯔꯤꯌꯦꯜꯃꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯤꯔꯛꯑꯣꯕ꯭ꯔꯣ ꯍꯥꯏ ꯑꯣꯞꯄꯣꯅꯦ ꯚꯤꯚꯣꯅꯦ ꯁꯦꯝꯁꯪ ꯔꯤꯌꯦꯜꯃꯤ ꯑꯁ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯁꯦꯝꯁꯪꯅ ꯏꯐ ꯐꯔꯦ ꯑꯗꯣ ꯇꯨꯝꯒꯤꯅꯨ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯔꯤꯀꯣ ꯍꯩꯒ꯭ꯔꯨꯒꯨꯝꯕ ꯑꯝꯇꯪ ꯂꯪꯁꯜꯂꯣ ꯐ꯭ꯔꯦꯟꯁꯤ ꯇꯣꯄꯤꯛ ꯍꯣꯡꯗꯣꯛꯍꯟꯁꯤꯔꯣ ꯍꯥꯏꯌꯦ ꯍꯣꯡꯗꯣꯛꯍꯟꯁꯤ ꯌꯥꯏ ꯗꯨꯕꯥꯏ ꯆꯠꯄꯒꯤ ꯋꯥꯔꯤꯗꯤ ꯑꯝꯇ ꯁꯥꯟꯅꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯠꯅꯩꯗ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯆꯠꯅꯩ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯗꯨꯕꯥꯏ ꯌꯥꯝ ꯆꯠꯅꯩ ꯗꯨꯕꯥꯏ ꯆꯠꯄ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯥꯝ ꯎꯔꯦ ꯑꯗꯩꯗꯤ ꯕꯦꯡꯀꯣꯛꯇ ꯊꯥꯏꯂꯦꯟꯗ ꯆꯠꯄ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯇꯥꯈꯔꯦ ꯑꯗꯣ ꯗꯨꯕꯥꯏꯁꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯅꯦ ꯆꯥꯎꯈꯠꯄꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯈꯛꯇꯒꯤ ꯅꯠꯇꯅꯀꯣ ꯆꯠꯄ ꯌꯥꯕ ꯃꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯗꯩꯗꯤ ꯃꯤꯂꯤꯅꯤꯌꯔ ꯕꯤꯂꯤꯅꯤꯌꯔ ꯃꯌꯥꯝꯁꯤꯡꯅ ꯗꯨꯕꯥꯏ ꯆꯠꯂꯤꯁꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯇꯦꯛꯁ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯝꯇ ꯂꯧꯗꯦ ꯏꯟꯗꯤꯌꯥꯗ ꯂꯨꯄꯥ ꯆꯥꯝꯃ ꯇꯥꯟꯕꯗ ꯂꯨꯄꯥ ꯀꯨꯟꯗꯤ ꯒꯣꯔꯃꯦꯟꯅ ꯂꯧꯈ꯭ꯔꯅꯤ ꯂꯦꯝꯍꯧꯔꯤꯕ 80ꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄꯗꯅꯤ ꯈꯪꯗꯦ ꯇꯦꯛꯁ ꯃꯣꯏꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯅꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯩ ꯇꯦꯛꯁ ꯃꯈꯜ ꯑꯃꯠꯇ ꯗꯨꯕꯥꯏꯗ ꯂꯩꯇꯦ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡ ꯁꯦꯟ ꯄꯥꯏꯕꯁꯤꯡꯒꯤ ꯕꯤꯖꯤꯅꯦꯁ ꯑꯌꯥꯝꯕ ꯗꯨꯕꯥꯏꯗ ꯃꯣꯏꯗꯤ 189 ꯗꯦꯖ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯗꯨꯕꯥꯏꯒꯤ ꯀꯩꯅꯣꯝ ꯁꯤꯇꯤꯖꯦꯟ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯃꯣꯏꯗ ꯇꯦꯛꯁꯀ ꯄꯤꯗꯕ ꯌꯥꯕꯒꯤ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯇꯦꯛꯁ ꯐ꯭ꯔꯤ ꯂꯦꯟꯗꯒꯤ ꯇꯦꯛꯁ ꯂꯧꯗꯦ ꯑꯗꯨꯒꯤ ꯇꯦꯛꯁ ꯌꯥꯎꯗꯦ ꯑꯗꯥꯒꯤ ꯇꯦꯛꯁ ꯌꯥꯎꯗꯦ ꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯑꯗꯨꯗ ꯆꯠꯅꯩꯁꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯡꯅꯩꯁꯦ ꯌꯨꯝ ꯍꯣꯡꯅꯩꯁꯦ ꯄꯣꯏꯇꯣꯏ ꯍꯧꯒꯠꯀꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯄꯤꯖꯔꯛꯑꯣ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯁꯤꯡꯖꯨ ꯃꯤꯃꯤ ꯁꯤꯡꯖꯨꯗꯣ ꯑꯝꯇ ꯁꯨꯖꯜꯂꯣ ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯑꯝꯇꯪ ꯂꯥꯟꯁꯤꯜꯂꯣ ꯍꯥꯏꯇꯥꯔꯦ ꯇꯣꯏꯗꯅꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯔꯁꯤꯔꯣ ꯍꯥꯏ ꯊꯥꯗꯣꯏꯁꯤꯅ ꯍꯧꯔꯁꯤ ꯅꯠꯇꯦ ꯍꯧꯈ꯭ꯔꯕꯅꯦ ꯉꯁꯥꯏꯗꯤ ꯅꯪꯒꯤ ꯗꯨꯕꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯨꯕꯥꯏꯗ ꯂꯩꯕ ꯆꯞ ꯃꯥꯟꯅ ꯈꯟꯈ꯭ꯔꯕꯅꯦ ꯑꯩ ꯕꯨꯔꯖ ꯈꯂꯤꯐꯥꯒꯗꯣ ꯍꯥꯏꯗꯤ ꯎꯔꯕ ꯅꯨꯃꯤꯠꯁꯤꯗ ꯁꯪ ꯑꯗꯨ ꯌꯥꯗꯦ ꯅꯪ ꯍꯧꯔꯁꯤꯔ ꯍꯥꯏꯖꯤꯜꯂꯛꯏꯗꯣ ꯑꯋꯥꯊꯕꯤ ꯈꯔ ꯁꯣꯏꯔꯅꯤ ꯉꯥꯔꯤ ꯃꯔꯤ ꯃꯉꯥ ꯑꯃ ꯎꯃꯣꯔꯣꯛ ꯑꯅꯤ ꯃꯤꯃꯤ ꯑꯗꯨ ꯑꯍꯨꯝ ꯑꯃ
ꯂꯩꯖꯔꯨꯔꯒ ꯑꯗꯨꯒ ꯁꯨꯈꯤꯒꯦ ꯑꯩ ꯑꯁ ꯑꯗꯨꯗ ꯂꯣꯏ ꯌꯥꯔꯦ ꯑꯋꯥꯊꯕꯤ ꯌꯥꯔꯦ ꯉꯥꯔꯤ ꯌꯥꯔꯦ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯃꯣꯔꯣꯛꯁꯦ ꯇꯪꯕꯗ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯕꯤ ꯖꯥꯠꯇꯨꯅꯤ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯃꯌꯥꯝ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯑꯩꯗꯤ ꯑꯗꯨꯃꯗꯤ ꯌꯥꯎꯖꯔꯔꯣꯏꯒꯦꯀꯣ ꯊꯣꯏ ꯋꯥꯔꯧ ꯌꯥꯗꯦ ꯇꯣꯄꯤꯛ ꯍꯣꯡꯕ ꯑꯣꯏꯅ ꯊꯥꯗꯣꯏꯅ ꯌꯦꯡꯉꯤꯁꯦ ꯀꯅꯥꯗꯅꯣ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯗꯤ ꯄꯤꯗ ꯌꯦꯡꯉꯤꯕ ꯈꯨꯌꯦꯡꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯃꯥꯅꯦ ꯑꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯅꯤ ꯃꯥꯒꯤ ꯈꯗꯥꯡꯒ ꯃꯦꯠꯂ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯤꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕ ꯑꯃ ꯌꯥꯎꯔꯤ ꯐ꯭ꯔꯦꯟꯁꯤ ꯍꯣꯏ ꯃꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯟꯅꯕꯅꯤ ꯃꯣꯏ ꯈꯪꯉꯝꯒꯅꯤ ꯀꯅꯥꯗ ꯌꯦꯡꯉꯤꯅꯣ ꯑꯗꯣ ꯐ꯭ꯔꯦꯟꯁꯤ ꯈꯪꯉꯒꯗꯤ ꯀꯃꯦꯟꯇ ꯇꯧꯁꯜꯂꯛꯑꯣ ꯂꯣꯏꯔ ꯂꯧ ꯆꯥꯖꯔꯒꯦ ꯍꯥꯏꯔꯤ ꯄꯣꯏꯇꯣꯏ ꯕ꯭ꯔꯣ ꯑꯃ ꯇꯨꯝꯃꯤꯁꯤ ꯃꯃꯤꯠ ꯁꯤꯡꯅꯕꯅꯦ ꯍꯥꯏ ꯑꯣ ꯌꯥꯏꯌꯦ ꯑꯗꯨꯏꯗꯤ ꯑꯍꯨꯝꯒꯨꯝꯕ ꯅꯠꯇꯦ ꯃꯉꯥꯒꯨꯝꯕ ꯂꯩꯁꯟꯒꯗꯕꯅꯦ ꯎ ꯃꯣꯔꯣꯛꯇꯣ ꯑꯗꯨ ꯃꯤꯠ ꯁꯤꯡꯕ ꯅꯠꯇꯦ ꯃꯤꯠꯇꯣ ꯆꯣꯡꯊꯣꯔꯛꯑꯗꯕꯅꯤ ꯗꯥꯏꯔꯦꯛ ꯑꯋꯥꯊꯕꯤ ꯃꯔꯤ ꯃꯉꯥ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯁꯤꯕ ꯇꯥꯔꯦ ꯅꯪꯁꯨ ꯅꯨꯄꯥ ꯍꯥꯏꯌꯦ ꯁꯣꯝꯗ ꯃꯤ ꯃꯃꯤꯠ ꯁꯤꯡꯅꯕꯅꯤ ꯍꯥꯏꯔꯒ ꯐꯦꯟꯁꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯃꯤꯆꯪ ꯆꯪꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯃꯁꯦꯟ ꯑꯗꯨ ꯌꯥꯗꯦ ꯄꯣꯏꯇꯣꯏ ꯀꯟꯅ ꯅꯣꯏꯒꯤ ꯃꯅꯨꯡꯗ ꯃꯥ ꯑꯔꯊꯗꯣ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯎ ꯃꯣꯔꯣꯛꯀꯤ ꯑꯔꯊꯁꯦ ꯀꯔꯤꯅꯣꯁꯦ ꯑꯩꯁꯨ ꯈꯪꯉꯝꯗꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯤ ꯍꯧꯖꯤꯛ ꯈꯪꯉꯦ ꯂꯩꯁꯅꯥ ꯀꯟꯅ ꯀꯧꯔꯤ ꯂꯩꯁꯅꯥ ꯂꯩꯕ ꯎꯗꯦ ꯂꯩꯁꯅꯥ ꯀꯧꯕ ꯑꯝꯇ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯗꯩ ꯀꯃꯦꯟ ꯇꯧꯔꯛꯇꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯨꯝꯃ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯂꯩꯔꯒꯗꯤ ꯂꯩꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯑꯩꯁꯨ ꯌꯦꯡꯍꯧꯒꯦ ꯂꯩ ꯂꯩꯇꯦꯗꯣ ꯈꯪꯍꯧꯒꯦ ꯈꯨꯠ ꯊꯥꯡꯒꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯄ꯭ꯔꯖꯦꯟ ꯍꯥꯏꯅ ꯑꯝꯇꯪ ꯇꯧꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯂꯩꯇ ꯃꯥꯜꯂꯦ ꯊꯥꯗꯣꯏ ꯈꯨꯝꯃꯛꯇꯦꯀꯣ ꯂꯩꯁꯅꯥꯗꯣ ꯅꯪ ꯀꯧꯔꯤꯗꯣ ꯂꯥꯛꯑꯝꯃꯣꯏ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯃꯣꯏ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯕ ꯀꯝ ꯇꯧꯕꯅꯤ ꯊꯥꯗꯣꯏꯁꯤꯅ ꯁꯤ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯔꯤ ꯐ꯭ꯔꯦꯟꯁꯤꯅ ꯀꯩꯅꯣ ꯃꯥꯒꯤꯁꯦ ꯑꯃꯁꯤꯅ ꯂꯦꯃꯟ ꯃꯥꯜꯂꯤ ꯑꯃꯅ ꯀꯩꯅꯣꯅꯤ ꯄꯥꯏꯅꯦꯄꯜꯅꯤ ꯑꯁ ꯖꯦꯁ ꯂꯥꯛꯑꯦꯍꯦ ꯍꯜꯂꯣ ꯃꯌꯥꯝ ꯂꯣꯡ ꯇꯥꯏꯝ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯏꯅꯦ ꯖꯦꯁꯇꯤ ꯃꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯍꯥꯟꯅ ꯌꯧꯔꯛꯏ ꯖꯦꯁꯇꯤ ꯖꯦꯁꯁꯤ ꯀꯗꯥꯏꯗꯅꯣ ꯆꯠꯂꯨꯕꯁꯤ ꯕꯣꯔꯗꯤꯡꯗꯔ ꯀꯥꯏꯗꯅꯣꯝ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯤ ꯀꯥꯎꯔꯦ ꯀꯨꯏꯁꯜꯂꯛꯇꯅ ꯑꯗꯣ ꯉꯁꯤꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯖꯦꯁ ꯂꯥꯛꯏ ꯋꯦꯜꯀꯝ ꯑꯝꯇꯪ ꯃꯌꯥꯝ ꯈꯨꯕꯥꯛ ꯃꯆꯥ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯈꯨꯠꯃꯤꯟꯅꯁꯦ ꯇꯔꯥꯃꯨꯛ ꯑꯣꯏꯅ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯒꯤ ꯏꯃꯣꯖꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯝꯇꯪ ꯀꯃꯦꯟ ꯏꯃꯣꯖꯤꯗꯣ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯍꯦꯟꯁꯦꯛꯀꯤ ꯏꯃꯣꯖꯤ ꯂꯩꯗꯥꯏ ꯑꯗꯨꯝꯕꯗꯣ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯖꯦꯁ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯁꯦ ꯈꯨꯕꯥꯛ ꯐꯨꯔꯤꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯐꯨꯕ ꯌꯥꯕꯅꯤꯅ ꯐꯨꯔꯦ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯏꯃꯣꯖꯤꯗ ꯑꯣꯏꯅ ꯑꯝꯇꯪ ꯖꯦꯁ ꯂꯥꯛꯄꯒꯤ ꯇꯔꯥꯝ ꯅꯣꯛꯄꯩ ꯑꯝꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯇꯔꯥꯝ ꯅꯣꯛꯄꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯃ ꯏꯃꯣꯖꯤ ꯑꯃ ꯇꯧꯔꯛꯇ꯭ꯔꯤꯕꯣ ꯑꯩ ꯀꯃꯦꯟꯒ ꯃꯈꯥ ꯄꯥꯔꯣꯏꯀꯣ ꯃꯌꯥꯝ ꯑꯝꯇ ꯖꯦꯁ ꯂꯥꯛꯄꯒꯤ ꯇꯔꯥꯝ ꯅꯣꯛꯄꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯣꯏ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯕꯤꯠ ꯌꯥꯎꯗꯕꯒꯤꯅꯤ ꯕꯤꯠ ꯌꯥꯎꯔꯗꯤ ꯂꯣꯏ ꯆꯦꯟꯈꯤꯅꯤ ꯑꯩꯒ ꯂꯝꯕꯥ ꯄꯥꯅꯕ ꯂꯩꯍꯧꯔꯣꯏ ꯍꯧꯔꯛꯀꯅꯨ ꯍꯥꯏꯔꯤ ꯍꯧꯖꯤꯜꯂꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯅꯨꯄꯤ ꯃꯆꯥ ꯄꯥꯡꯒꯟ ꯐꯨꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯅꯨꯄꯤꯗꯤ ꯁꯤꯡꯖꯨꯕꯨ ꯁꯨꯔꯗꯤ ꯎ ꯃꯣꯔꯣꯛ ꯑꯍꯨꯝ ꯃꯔꯤ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯁꯨ ꯀꯥꯝꯃ ꯆꯥꯕꯅꯦ ꯆꯥꯕꯅꯦ ꯁꯤꯗꯤ ꯆꯨꯝꯃꯕꯅꯤꯀꯣ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯑꯝꯇ ꯂꯦꯝꯗꯕꯗꯣ ꯇꯧꯕꯅꯦ ꯑꯩ ꯎꯔꯦ ꯃꯤ ꯀꯅꯥꯅꯣ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛ ꯌꯥꯗꯦ ꯎ ꯃꯣꯔꯣꯛ ꯇꯔꯥ ꯍꯥꯞꯀꯗꯕ ꯀꯤꯡ ꯁꯥꯏꯖꯇ ꯍꯥꯏꯔꯤ ꯍꯣꯏ ꯇꯣꯏꯅ ꯖꯦꯁ ꯂꯥꯛꯄꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯥ ꯀꯩꯅꯣ ꯑꯃ ꯂꯪꯁꯤꯜꯂꯛꯑꯦ ꯏꯃꯣꯖꯤ ꯑꯃ ꯂꯪꯁꯤꯜꯂꯛꯑꯦ ꯕ꯭ꯔꯣꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯑꯁꯦꯡꯕ ꯊꯣꯛꯂꯤꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯂꯥꯟꯒꯤꯒꯨꯝꯕ ꯔꯣꯃꯥꯟꯁꯀꯤꯒꯨꯝꯕ ꯑꯦꯛꯁꯦꯇ꯭ꯔꯥ ꯌꯥꯏꯌꯦ ꯖꯣꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯌꯨ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯂꯤꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯕꯅꯦꯕꯀꯣ ꯍꯦꯜꯂꯣ ꯖꯤꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯕ꯭ꯂꯣꯛꯀꯨꯝꯕ ꯊꯥꯒꯠꯄꯅꯦꯕꯀꯣ ꯕ꯭ꯂꯣꯛꯀꯨꯝꯕ ꯁꯦꯝꯁꯤꯔꯥ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯍꯨꯝ ꯃꯔꯤꯇꯪ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯗ ꯍꯦꯛꯇ ꯇꯧꯊꯔ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯃꯒ ꯋꯥꯔꯤ ꯂꯤꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯨ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯒꯤ ꯀꯣꯟꯇꯦꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯦ ꯁꯤꯗ ꯃꯤꯛꯁ ꯇꯧꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯦꯜꯂꯣ ꯖꯤꯕꯤꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯂꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯣ ꯃꯤ 1,000ꯃꯨꯛꯇꯪ ꯁꯨꯍꯟꯁꯦ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯜ ꯇꯥꯏꯝ ꯇꯧꯔꯁꯨ ꯇꯧꯊꯔ ꯂꯣꯏꯔꯦ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯂꯝꯗ ꯂꯩꯔꯨꯔꯦ ꯍꯦꯛ ꯌꯥꯕꯒ ꯑꯃꯨꯛ ꯍꯥꯏꯕꯒ ꯑꯃꯨꯛ ꯇꯧꯔꯦ ꯁ꯭ꯄꯦꯂꯤꯡ ꯇꯧꯕꯤꯔꯝꯃꯣ ꯍꯦꯜꯂꯣ ꯖꯤꯕꯤꯗꯣ ꯍꯥꯏꯌꯦ
hello GB do HELLO hello ledana ko GB lore aduda maming chening maming adu lore tei kem haptre thibam lai adamne hello ana khoina hi hello gi hello do adu gi hello GB na leibane aduda subscribe to shalo aduda tawrase ado adu gi channel duda video ai chang nai na thagat pase video ina thagat traga sune atei matam da sang potom da nungdin gumbada oirasu ai live oidu sun taroke app ka sukai de ado mayam subscribe to sala thambiro notification lakna ba ado channel do pi ibanina live kum matam notification yo oiba ko adu dana ne tang notification do on to san thambira ga yenga sino ma du da su live to se adu na tra su mathangi next sunday da ngasi sunday da live to widana ko smaina mathangi sunday da live to adu to ra story adu ga mayam da adom doina changsala su yai ngarang se tum ma da ngak se sujala tung ro nang sai mari yam nai ba do nei sai mari sai lei tho se to se sai wai se ning se sai wai jam na bai ta adu ga sai jang sangang khalei se ngang urong ni sai se kang ngang to ri kai no khang de mayam kamel laktre ko pung su pung phajala ne live thari se kamel lak da di loisala dam ne okay sta ani ji khena ba dikhai lai re sine hen tong thopu dai tawdra sigi side se ne hena sine oi dong male khangde saru ga tiep jala manung da mouse and bro wear ga bluetooth kram mane na fa ga gi id wear na pa me wear sum phai wear na hena bu hong do ni ko adu sina ba ai gi darkar oi ba do sina ba ya ba do yara loire wear su dum yai lupa cham yang khaina ga phang mane mouse wear yaw do bro ji kari thabak tawino khangjaning yam kupna haiba noi tra su kitang haiberam moi thabak si kai no ni private ki da company da yaw bani ko adu thabak to si ni haiba de loin hai roi ge mo matang sa ba da phasna wari sanar se hai tari chano phone si su software thugai khare ibung kari on ba lakadoi no khangde hoji phau di phone di grong chele tana phangdre ai de yam phai ne adu de grong chela de mayam pamnai se adu ni hong ba lak pa lak ta du di ko na gi wari ni tung da lak ko de tung na ko na thok ba thok cha bam lak cha ni hoji ke na grong cheli tana phangdi dom ta tana na bo na ko lam jen do khra yang chen ko tana na tra de mo hendo lan tho sa khre de phram tan ni Sensi ki phone do karam phone no grong cheli do mayam da sum ming ai biram mudana mayam su pam na bani grong chem da phone ni mayam pam nai je chen de ai bai ni karam na chen du no karam chen du no na hang na ri mayam se friends di yam daw yam ai grong chen bam phang lai ra me mayam na som da thinari bro nupi na pam je kai no hai asyam lu ko shan nang ido lai di lai ba lu di lu ba hai je kai no kan da lai jam lai ba hai do ko da de mai ta ba kang da kang na le wa pham ni ma si ko joni kem ya ram dre hu ki ma tam da sang cha ji da ko bro do hai ga phone da software toina ka pa je bro phone ji fagadra software hai je kram software no khoi gi os tura operating system du khak wa ga di amuk su anouba update to ba khoi gi kai hani android version gu ko upgrade to thok pa du di amaram da fai adu mai gi software hardware do adu su yam chaw dra ga di sa gi ram gum ba kai gum do pi ga di mo adu hapsal lo ga mo lum ga heng sa phen du ni adu ga
software update kumba lakpa sumnagi security patch kumba haitare ko thagi lakpa adum hapsan mera kemta kaide aduna hardware su khara phabam changi samna hai kan ko ram gumba si khara chawba 8 GB leidana ko adugumba oiragadi khoina sining mamong da upgrade tawbe hojiki matamdadi android version ga se ayo gredana ko company na software update push tawpodadi mu tappanina adu matam yam kuin changi wa le ko na thangda la edana khoina no do pambugi khoina custom oina hapchen bu su yaidana ko adu masina mangzabase mangzabase lai kanabase lai haitare kanaribasina anouba technology do anouba software do khoina experience to basina ba nungai ba do khoi phange aduga mu madugi khoina hapchen basigi mangjabasini kaino ai kanda madu company na natabi khoina third party khoina isana oina tawjabani maduda amangata natragana hybrid software na karap oirambadagi chana dabadi phone da damage to kita di isagi mangjabu oire aduga mukamu hardware do sagi ram gumba do khara piagadi mukamu adugi software do na magi support to ngumdragadi phone do heng chasalakane bu lumjalakane bu ko aduduna masing ma kana bu sudai mangjabas lai haitare mayam se comment tawak tu min lena hre tumna kharbra kaino thengam jala pung kya tarage pung 10 ga minute 3 chale de comment su lak tabni na ise ngah le di lu chan ba ya hai ni ko live se pung su phajale thai se je mang khre network phang de habra ham bane thadoi sana chat kharbro e chalam da ba su ai ko tumina leiba comment taw do ba ma se adu kausal ga yengo adu bro iphone da di memory ki upgrade tawi 11 orasu upgrade tawi ado android upong ba orasu atang ba orasu memory upgrade tawa ya da ba jata memory se khoina hardware se ya bam di thui ko ado risk khara lei ba hai tare motherboard tu da mana support tawba tawdaba se khoina adu hakna banung hakna di khangre ba adu kai gumba khoi ke samna hai kan system pc gumba da di khoina motherboard to maga chana ba oitara de khoina dum ek mata gi 8 GB se pamdre 16 GB odo ki kana upgrade tawba ya ba option mana asibau di support tawi na leidana ko adu na khoi ki phone yawi ba motherboard sina sumaina upgrade tawba asibau di mana support tawi haiba leiraga di sindok adu nyai ke sukai di haitare yamba iPhone 13 mini si hojiki matamda use tawba yakidra sinabadi yai aina ma try test toge na laibani ko aigi primary phone de hojiki like thariba Samsung gi phone jini aina secondary device na sinage na si laibani iPhone 12 mini ni ado secondary phone na sinabadi ai battery di ma si pick pani na ne whole day di sit chatna roiba phone amakak sumaina primary oina sinabagi damakta di battery khak nuaite battery khak khangde aduga phone ye dia na dum sinaba yakini maramdi 5G suyari 13 mini oitaragadi amuka chahi ama hena mu update chu moi OS update chu lakini ko iOS update chu lakini adana ebung ayak su nakan da lege hai fancy de tawsana ga lektho cha khide ka da tawisung ko mayam ai doi khangabne man haije mayam su dum khangoni da man hairi ko haije da ai nakan da lege ko haije dum kaw tho khra ga ma tumin nan tho cha khage ta ni yaroi am da kananom ta khamu kanano sai singju ga yam su gibudo singju sura moi mayam cha ne sura ga cha khadi nang singju da na ton cha jau ni hai bo morok sa budo na te storage ta haiba ne bro storage ta di aduni zamane storage ram or rom na tabi da koine expandable na site tagi out mapan tagi option bido du oraga di can problem leti aduna tabi da di adumaina dum oini nakanda lai gino sinju ai dong ni hairi adune moi tawsina cha khedena
ibung asengba haibibagidamak thank you mani mani ai khangi nang kadar do ai khangabani ko ado chalage na jang chakhadi aina khamu ya ponte khut pa khamu ya ponte aduna ai kesu kaide achinba leiragadi natragana matam se thengjalakpanina thengbasida sida live yeng dia roi habsu hairoi tumbo khotpa matam haibam su lei ko ado ꯆꯠꯈ꯭ꯔꯒꯗꯤ ꯃꯤ ꯃꯁꯤꯡ ꯍꯟꯊꯗꯣꯏꯅꯤ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯊꯤꯡꯕꯁꯨ ꯌꯥꯄꯣꯟꯇꯦꯕ ꯁꯤꯅꯤ ꯑꯩꯗꯤ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟꯅꯦꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯉꯁꯥꯏ ꯄꯣꯏꯇꯣꯏꯅꯔ ꯀꯩꯅꯣ ꯑꯋꯥꯊꯕꯤꯒ ꯍꯦꯛꯇꯅ ꯑꯗꯩ ꯎ ꯃꯣꯔꯣꯛꯀ ꯅꯩꯁꯟꯗꯅ ꯁꯤꯡꯖꯨ ꯁꯨꯔꯤꯗꯨ ꯅꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯅꯣꯏꯗ ꯆꯠꯈ꯭ꯔꯗꯤ ꯊꯥꯗꯣꯏꯁꯨ ꯃꯥꯡꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯅꯗꯤ ꯇꯧꯁꯟꯅꯔ ꯂꯩꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯅꯪ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯁꯤꯡꯖꯨꯗꯣ ꯉꯁꯤꯗꯤ ꯄꯣꯏꯇꯣꯏ ꯃꯇꯣꯝ ꯆꯥ ꯇꯥꯕ ꯃꯣꯔꯣꯛꯇꯤ ꯈꯛꯇꯅ ꯁꯨ ꯃꯦꯠꯁꯜꯂꯨꯔꯒ ꯃꯥ ꯍꯨꯃꯥꯡ ꯇꯥꯔꯒ ꯖꯤꯖꯤ ꯀꯥꯝꯃ ꯃꯥ ꯃꯇꯣꯝ ꯆꯥ ꯇꯥꯕꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯆꯥꯕ ꯉꯝꯖꯔꯣꯏꯅ ꯄꯣꯏꯇꯣꯏ ꯅꯪ ꯀꯩꯅꯣꯝꯃ ꯄꯥꯝꯕꯩ ꯑꯃ ꯎꯄꯥꯏ ꯑꯃ ꯊꯤꯍꯧꯕ ꯐꯅꯤ ꯐ꯭ꯔꯦꯟꯁꯤꯗꯣ ꯈꯥꯝꯃ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯔꯣ ꯅꯪ ꯑꯗꯨ ꯑꯅꯤꯗꯃꯨꯛꯇ ꯅꯪ ꯑꯣꯞꯁꯟꯁꯦ ꯑꯗꯨ ꯈꯛꯇ ꯉꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯍꯀꯥꯝ ꯆꯟꯁꯤꯜꯂꯛꯑꯦ ꯑꯩꯁꯨ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯂꯥꯏꯐ ꯄꯨꯡ ꯑꯃꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 10 ꯆꯠꯁꯜꯂꯛꯑꯦ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯂꯦꯞꯇꯣꯞꯇ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀ ꯑꯣꯄꯦꯔꯥ ꯑꯅꯤꯁꯤꯒꯤ ꯑꯦꯞꯁꯤ ꯗꯤꯐꯔꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯄꯦꯔꯥꯁꯤꯗꯤ ꯀꯩꯅꯣꯅꯤ ꯑꯣꯄꯦꯔꯥꯁꯤꯗꯤ ꯕ꯭ꯔꯥꯎꯖꯔ ꯈꯛ ꯑꯣꯏꯔꯝꯒꯅꯤ ꯑꯣꯄꯦꯔꯥꯒꯤ ꯋꯦꯁ ꯑꯩ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤꯁꯤꯅ ꯋꯤꯟꯗꯣꯁꯇꯣ ꯑꯗꯨꯅ ꯋꯤꯟꯗꯣꯁꯀꯤꯅ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯅꯤ ꯑꯣꯄꯦꯔꯥꯁꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯎꯖꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯄꯦꯔꯥ ꯃꯤꯅꯤ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯦꯠꯁ ꯀꯥꯏꯅ ꯂꯩꯗꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯑꯦꯠꯁ ꯀꯥꯏꯅ ꯂꯩꯗꯅ ꯀ꯭ꯔꯣꯝ ꯀꯥꯏꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯡꯖꯨꯗꯣ ꯆꯥꯛꯁꯨ ꯌꯥꯎꯔꯤꯃꯤ ꯍꯥꯏꯌꯦ ꯆꯥꯛꯁꯨ ꯌꯥꯎꯔꯒ ꯁꯤꯡꯖꯨꯗ ꯆꯥꯛ ꯈꯥꯡꯉꯦ ꯑꯗꯨꯒ ꯂꯣꯏ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯔꯦꯝꯕꯗ ꯇꯥꯖꯔꯅꯤꯕꯣ ꯐ꯭ꯔꯦꯟꯁꯤ ꯍꯣꯏ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯑꯩ ꯊꯥꯔꯤꯁꯦꯀꯣ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 5 ꯆꯠꯁꯜꯂꯛꯑꯦ ꯂꯥꯏꯐꯁꯦ ꯍꯧꯈꯤꯕꯗꯒꯤ ꯄꯨꯡ ꯑꯃ ꯐꯝꯖꯜꯂꯛꯄꯗꯣ ꯈꯣꯡꯒ ꯁꯥꯖꯤꯡ ꯍꯧꯗꯣꯔꯦ ꯑꯗꯣ ꯄꯨꯡ 10:30 ꯍꯧꯖꯤꯛ 10:20 ꯆꯠꯂꯦꯕꯀꯣ ꯄꯨꯡ 10:30 ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯂꯩꯔꯒꯁꯨ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯑꯗꯨꯒ ꯄꯨꯡ 10:30ꯗ ꯂꯣꯏꯁꯟꯅꯕ ꯑꯝꯇ ꯇꯧꯔꯒꯦ ꯏꯌꯥꯝꯕ ꯑꯥꯏꯐꯣꯟꯒꯤ ꯃꯗꯔꯕꯣꯔꯗ ꯈꯛ ꯌꯥꯗ꯭ꯔꯦ ꯗꯥꯇꯥ ꯂꯨꯁ ꯇꯧꯗꯕꯤꯗ ꯐꯣꯟ ꯁꯦꯝꯗꯕ ꯍꯪꯂꯨꯏ ꯃꯣꯏꯗ ꯋꯤꯗꯥꯎꯠ ꯗꯥꯇꯥ ꯂꯨꯁꯇ ꯄꯤꯒꯦ ꯍꯥꯏ ꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ ꯃꯗꯔꯕꯣꯔꯗꯇꯨꯗꯤ ꯍꯣꯏ ꯌꯥꯕ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯁ꯭ꯇꯣꯔꯦꯖ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯆꯤꯞ ꯑꯃ ꯃꯥꯏꯗꯨꯗꯁꯨ ꯏꯟꯕꯤꯜꯠ ꯑꯣꯏꯅ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯗꯨ ꯁꯣꯝꯗ꯭ꯔꯒꯗꯤ ꯗꯦꯇꯥꯗꯣ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯄꯣꯏꯇꯣꯏ ꯑꯩ ꯎꯏꯔꯤꯀꯣ ꯍꯥꯏꯌꯦ ꯐꯤ ꯀꯥꯝꯃꯒ ꯎꯏꯔꯤ ꯃꯥ ꯃꯤꯠꯇꯣ ꯁꯤꯡꯅꯕ ꯁꯤꯡꯖꯨꯗꯣ ꯑꯝꯇꯪ ꯍꯥꯟꯅ ꯇꯦꯁ ꯇꯧꯍꯜꯂꯨꯗꯅ ꯄꯣꯏꯇꯣꯏ ꯃꯣꯔꯣꯛ ꯈꯔ ꯌꯥꯝ ꯌꯥꯎꯕ ꯃꯄꯥꯗꯣ ꯈꯜꯂꯒ ꯅꯠꯇ꯭ꯔ ꯗꯥꯏꯔꯦꯛ ꯃꯣꯔꯣꯛꯇꯣ ꯑꯣꯏꯅ ꯁꯤꯡꯖꯨꯅꯦꯅ ꯃꯥ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯏꯟꯁꯤꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯎ ꯃꯣꯔꯣꯛꯇꯣ ꯑꯣꯏꯅ ꯗꯛ ꯀꯛ ꯆꯤꯛꯍꯜꯂꯒ ꯑꯗꯨꯅꯗꯤ ꯐꯗꯧ ꯃꯥꯜꯂꯤ ꯈꯣꯡ ꯍꯧꯔꯦ ꯈꯣꯡꯁꯦ ꯀꯣꯟꯁꯤꯜꯂ ꯑꯗꯨꯝ ꯊꯝꯕꯒꯤ ꯌꯦꯠ ꯊꯪꯕꯁꯦ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯣꯡ ꯇꯤꯡꯊꯣꯛꯑꯒ ꯀꯟꯅ ꯁꯨꯔꯒ ꯈꯥꯡꯉꯤ ꯀꯟꯅ ꯈꯣꯡꯁꯤꯗ ꯆꯤꯡ 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 ꯂꯥꯎꯕꯗꯣ ꯇꯛ ꯂꯥꯎ ꯊꯦꯡꯕꯗ ꯄꯪ ꯄꯪ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯔꯤ ꯂꯩꯔꯒ ꯇꯨꯝꯃꯝꯃꯦ ꯍꯥꯏꯅꯤ
ꯎ ꯃꯣꯔꯣꯛꯇꯣ ꯑꯩꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯎ ꯃꯣꯔꯣꯛꯇꯣ ꯑꯝꯇ ꯂꯥꯡꯁꯜꯂꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯥꯏ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯊꯣꯔꯛꯏꯁꯦ ꯕꯦꯁꯇꯤ ꯂꯥꯛꯑꯦ ꯕꯦꯠꯁꯤ ꯍꯥꯏꯗꯣꯏꯔꯥ ꯃꯥꯒꯤꯁꯦ ꯄꯥꯕꯁꯦ ꯍꯥꯏꯑꯦꯅ ꯆꯪꯁꯜꯂꯛꯑꯦ ꯑꯗꯣ ꯂꯣꯏꯔꯝꯗꯥꯏ ꯆꯪꯁꯜꯂꯛꯏꯁꯦ ꯑꯃꯨꯛꯀꯣ ꯊꯦꯡꯉ ꯊꯥꯕꯜ ꯐꯒꯠꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯧꯕꯅꯦ ꯑꯗꯨꯝ ꯈꯔ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 22 ꯆꯠꯂꯦ ꯄꯨꯡ 5 10 ꯃꯈꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯃꯦꯟ ꯉꯁꯤꯃꯨꯛ ꯊꯦꯡꯅꯔꯦ ꯐ꯭ꯔꯦꯟꯁꯤꯁꯨ ꯉꯁꯥꯏꯗꯤ ꯃꯇꯣꯝꯇꯅꯦ ꯂꯩꯔꯝꯕꯗꯣ ꯕꯦꯁꯁꯤꯃꯨꯛ ꯂꯥꯛꯑꯦ ꯃꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯁꯥꯖꯟꯕꯤꯌꯨ ꯃꯥ ꯇꯨꯝꯃꯤꯕ꯭ꯔꯥ ꯎꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯥꯗꯣꯛꯏꯁꯨ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯇꯧꯁꯤꯟꯅꯔ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯀꯝ ꯇꯧꯔꯦ ꯅꯥꯀꯟꯗꯒꯤ ꯂꯤꯊꯣꯛꯑ ꯆꯠꯈ꯭ꯔꯕ ꯀꯝ ꯇꯧꯔꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯤ ꯄꯨꯡ 1:08 ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯔꯛꯏꯁꯦ ꯄꯨꯡ 1:35 ꯐꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯨꯡ 10:30 ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯝꯃꯕꯅꯦꯕ ꯂꯣꯏꯁꯤꯟꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯐꯝꯕ ꯌꯥꯝ ꯋꯥꯔꯦ ꯀꯨꯏꯁꯜꯂꯛꯑꯦ ꯄꯨꯡ 1 ꯐꯝꯖꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣꯟꯁꯤꯜꯂ ꯑꯗꯨꯝ ꯊꯝꯕꯒꯤ ꯑꯗꯨꯒ ꯌꯥꯡꯂꯦꯟ ꯁꯤ ꯅꯪꯒꯟꯁꯤꯁꯨ ꯉꯥꯊꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕ ꯅꯠꯇꯕꯅꯤꯅ ꯐꯣꯟꯗꯩ ꯊꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯥꯎꯔꯕꯣ ꯍꯥꯏꯌꯦ ꯀꯥꯎꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯎꯗꯦꯀꯣ ꯃꯌꯥꯝ ꯀꯥꯎꯔꯝꯃꯣꯏꯗ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯃꯤꯡꯗꯨꯗ ꯎꯕꯗ ꯊꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯀꯥꯎꯗꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯜꯂꯛꯏꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯁꯦ ꯄꯨꯡꯁꯦ 10:30 ꯂꯣꯏꯁꯤꯜꯂꯒꯦꯅ ꯑꯩꯅ ꯐꯤꯛꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯄꯨꯡ 10 ꯍꯥꯏꯔꯒ ꯕ꯭ꯔꯣ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯤ ꯄꯨꯡ ꯁꯦꯝꯕ ꯌꯥꯗ꯭ꯔꯦ 12 ꯑꯋꯥꯔ ꯊꯝꯒꯗꯧꯁꯤ 24 ꯑꯋꯥꯔꯗ ꯂꯩ ꯑꯗꯨꯒ ꯑꯣꯇꯣ ꯇꯥꯏꯝ ꯁꯦꯠ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤꯁꯤ ꯋꯤꯟꯗꯣꯁ 10ꯅꯦ ꯌꯥꯐꯝꯗꯤ ꯊꯣꯛꯏ ꯁꯦꯠꯇꯤꯡꯁꯇ ꯀꯩꯀꯩ ꯆꯪꯉꯒ ꯀꯗꯥꯏꯗ ꯂꯩꯕꯅꯣꯗꯣ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯒꯗꯤ ꯌꯥꯅꯤ ꯈꯜꯂꯦ ꯌꯥꯐꯝꯗꯤ ꯊꯣꯛꯄꯅꯦ ꯑꯗꯣ ꯌꯥꯗꯦꯅ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯒꯗꯤ ꯗꯤꯐꯣꯜꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ 24 ꯑꯋꯥꯔꯒꯤ ꯐꯣꯔꯃꯦꯠꯇ ꯑꯗꯨꯝ ꯂꯩꯔꯝꯈꯤꯕꯁꯨ ꯌꯥꯏ ꯑꯣꯀꯦ ꯏꯆꯥꯅꯨꯄꯤꯗꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯥꯛꯇꯕꯅꯦ ꯑꯣ ꯏꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ 10 ꯀꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯣ ꯀꯩꯅꯣꯔꯣ ꯃꯅꯤꯄꯨꯔ ꯕꯣꯔꯠꯀꯤ ꯍꯟꯗꯛꯀꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯦꯛꯖꯥꯝꯒꯤ ꯀꯩꯅꯣꯒ ꯔꯨꯇꯤꯟꯒ ꯇꯦꯕꯜꯒ ꯊꯣꯛꯈ꯭ꯔꯕꯅꯦ ꯇꯦꯕꯜ ꯍꯥꯏꯌꯦ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔꯒꯁꯨ ꯊꯣꯛꯈ꯭ꯔꯕꯅꯦ ꯉꯔꯥꯡ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯊꯥꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅꯁꯨ ꯋꯤꯁ ꯄꯤꯔꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯄꯩꯈꯥꯗ ꯌꯥꯝ ꯆꯥꯎꯅ ꯃꯥꯔꯛ ꯀꯌꯥꯝ ꯐꯪꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯃꯥꯔꯛ ꯌꯥꯝ ꯐꯪꯕꯅ ꯂꯣꯏꯅꯃꯛ ꯐꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯔꯛ ꯌꯥꯝ ꯐꯪꯕꯅ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯅꯠꯇꯦ ꯅꯣꯂꯦꯖ ꯂꯩꯅꯀꯣ ꯃꯥꯔꯛ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯥꯅ ꯈꯪꯉꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯋꯤꯁ ꯄꯤꯔꯤ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯝꯕꯤꯗꯒ ꯑꯣꯏꯔꯗꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯀꯅꯤ ꯏꯕꯨꯡ ꯕꯦꯀꯔ ꯉꯥꯛꯇ ꯑꯩ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ ꯏꯕꯨꯡ ꯑꯩ ꯅꯥꯀꯟꯗ ꯂꯦꯞꯀꯦ ꯁꯣꯛꯇꯅꯕ ꯍꯥꯏꯔꯤ ꯇꯧꯁꯟꯅꯔꯒ ꯆꯠꯈꯤꯗꯣꯏꯅꯦ ꯐ꯭ꯔꯦꯟ ꯁꯤꯁꯦꯀꯣ ꯑꯩ ꯈꯪꯉꯕꯅꯦ ꯃꯥꯏ ꯅꯥꯀꯟꯗ ꯂꯦꯞꯄꯤ ꯍꯥꯏꯁꯦ ꯍꯩꯅꯕꯤꯅꯤ ꯃꯥꯏꯁꯦ ꯁꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯇꯥꯔꯦ ꯑꯩ ꯈꯪꯉꯕꯅꯦ ꯃꯥ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯦꯟꯅꯕꯤꯌꯨ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯁꯪꯕꯤꯌꯨ ꯃꯣꯏꯕꯨꯀꯣ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯇꯧꯁꯨ ꯇꯧꯔꯝꯒꯅꯤꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯍꯣꯠꯅꯕ ꯀꯥꯏꯗꯨꯗꯤ ꯈꯔꯒꯤ ꯋꯥꯅꯤ ꯃꯤ ꯈꯔꯒꯤ ꯋꯥꯅꯤ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗ ꯌꯥꯝ ꯁꯦꯡꯅ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯈꯤꯕꯗꯨꯅꯤ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯈꯪꯗꯕ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯉꯝꯃꯒꯗꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯝꯃꯒ ꯈꯪꯗꯕ ꯍꯪꯉꯛꯄꯗ ꯇꯥꯛꯄꯤꯌꯣ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟ ꯆꯥꯎꯈꯠꯂꯦꯗꯅꯀꯣ ꯐꯣꯟꯗꯕꯨ ꯊꯤꯔꯒ ꯑꯣꯏꯔꯁꯨ ꯒꯨꯒꯜꯗꯕꯨ ꯁꯔꯁ ꯇꯧꯔꯒ ꯑꯣꯏꯔꯁꯨ ꯈꯪꯗ꯭ꯔꯤꯕ ꯄꯣꯠꯇꯨ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯗꯥꯎꯠꯇꯨ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯆꯠꯈꯤꯕꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ
ꯂꯥꯞꯅꯣ ꯂꯥꯞꯅꯣ ꯑꯩꯅ ꯁꯦꯟꯅꯗꯣꯏꯅꯤ ꯁꯣꯛꯇꯅꯕ ꯍꯥꯏꯔꯤꯀꯣ ꯑꯗꯨꯗꯤ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦ ꯍꯥꯏꯔꯤꯅꯦ ꯀꯟꯅ ꯅꯣꯛꯏ ꯃꯣꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯅꯥꯀꯟꯗ ꯂꯦꯞꯄꯩ ꯋꯥꯔꯤꯗꯨꯔꯥ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯂꯩꯇ꯭ꯔꯒꯗꯤ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯄꯨꯡ 10:19 ꯆꯠꯂꯦ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯁꯦ ꯄꯨꯡ 10:30 ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯅ ꯀꯃꯦꯟ ꯂꯩꯔꯒꯅ ꯇꯧꯁꯟꯕꯤꯔꯣ ꯂꯩꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯇꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯃꯌꯥꯏꯗ ꯂꯦꯞꯊꯣꯛꯀꯦ ꯃꯌꯥꯏꯗ ꯂꯦꯞꯄꯁꯨ ꯀꯩꯝ ꯇꯧꯔꯣꯏ ꯒꯥꯔꯤꯅ ꯀꯩꯝ ꯊꯦꯡꯉꯣꯏꯀꯣ ꯒꯥꯔꯤ ꯂꯥꯛꯑꯁꯨ ꯒꯥꯔꯤꯅ ꯃꯤ ꯑꯃ ꯂꯦꯞꯄꯤꯅ ꯈꯥꯝꯈꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯊꯩꯗꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯤ ꯅꯪ ꯀꯩꯝ ꯆꯤꯡꯅꯔꯨꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯠ ꯁꯣꯛꯄ ꯅꯣꯛꯄ ꯃꯤ ꯑꯃ ꯂꯥꯛꯑꯒꯗꯤ ꯎꯗꯗꯅ ꯊꯣꯝꯖꯤꯜꯂꯝꯃ ꯆꯠꯈꯤꯕꯗꯤ ꯑꯗꯣ ꯈꯔꯗꯤ ꯆꯦꯛꯁꯜꯂꯣ ꯃꯌꯥꯏꯗ ꯂꯦꯞꯄꯁꯦ कल्पना विश्वास विश्वास हाय कल्पना कल्पना आप कहाँ से हो ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯅꯤ ꯀꯧꯕꯤꯌꯨ ꯍꯥꯏꯌꯦ ओके ओके कल्पना से ओइदोइरा अदोमगी फ्रेंड से कल्पना आप कहाँ से हैं शरौदगी रीने अच्छा मिंगसिदा अइना मपानी विश्वास हाइबसिदी कल्पना से कई कई जाति ओइदुनो ज्ञान तादरे शरौदगी ओइरगदी अमुक कल्पना विश्वास आई ज्ञान तादरे ꯂꯝꯕꯤ ꯃꯌꯥꯏꯒꯤ ꯂꯥꯏꯟ ꯑꯉꯧꯕ ꯑꯗꯨꯗ ꯑꯣꯏꯅ ꯂꯦꯞꯄꯁꯨ ꯕꯦꯡꯒꯣꯂꯤꯅꯤ ꯑꯣ ꯑꯗꯨꯅꯦ ꯍꯣꯏ ꯑꯩ ꯕꯦꯡꯒꯣꯂꯤ ꯃꯥꯟꯕꯀꯣ ꯑꯩꯅ ꯑꯗꯨ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯕ ꯍꯥꯏꯗꯤ ꯁꯦꯔꯧꯗꯁꯨ ꯕꯦꯡꯒꯣꯂꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯊꯣꯟꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯉꯥꯅꯨꯀꯣꯟꯅ ꯂꯩ ꯇꯥꯔꯝꯃꯅꯤ ꯃꯔꯤ ꯃꯇꯥꯒꯁꯨ ꯌꯥꯝ ꯂꯩꯅꯕꯅꯦ ꯕꯦꯡꯒꯣꯂꯤꯒ ꯃꯔꯤ ꯃꯇꯥ ꯌꯥꯝ ꯂꯩꯅꯕꯅꯦ ꯑꯗꯣ ꯉꯥꯅꯨꯀꯣꯟꯗꯁꯨ ꯕꯦꯡꯒꯣꯂꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯥꯟꯁꯨ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯀꯣ ओके ओके हस्बैंड बेंगोली ꯃꯩꯇꯩ ꯑꯗꯨꯒ ꯆꯦ ꯕꯦꯁꯇꯤ ꯁꯤꯅ ꯀꯧꯔꯤ ꯍꯁꯕꯦꯟ ꯕꯦꯡꯒꯣꯂꯤ ꯑꯣꯏꯕ ꯑꯗꯨꯅꯦ ꯀꯜꯄꯅꯥꯁꯦ ꯉꯥꯅꯨꯀꯣꯟꯗ ꯇꯥꯔꯝꯃꯅꯤꯗ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯂꯝꯗꯨꯗ ꯑꯗꯨ ꯕꯦꯡꯒꯣꯂꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯇꯥꯔꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯩꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯖꯣꯅꯤ ꯍꯦꯜꯂꯣ ꯖꯤꯕꯤ ꯍꯤꯡꯉꯨꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯦ ꯁ꯭ꯀꯥꯏ ꯃꯦꯞ ꯋꯥꯎꯋꯦ ꯁ꯭ꯀꯥꯏ ꯃꯦꯞꯇꯣ ꯅꯨꯡꯉꯥꯏꯕꯅꯦ ꯁ꯭ꯀꯥꯏ ꯃꯦꯞꯇꯣ ꯑꯩꯅ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯇꯦꯅ ꯈꯜꯂꯒ ꯅꯪꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯅꯪ ꯑꯗꯣꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯩꯕ ꯅꯪ ꯐꯠꯇꯤ ꯐꯠꯇꯕ ꯑꯉꯥꯡꯅꯤꯀꯣ ꯑꯩꯅ ꯁꯣꯝꯗ ꯐꯝꯃꯒ ꯋꯥꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤ ꯂꯥꯏꯚꯁꯤꯗꯁꯨ ꯂꯣꯏꯔꯒ ꯌꯦꯡꯉꯣꯕꯅ ꯑꯗꯣ ꯅꯪꯅ ꯆꯪꯁꯜꯂ ꯑꯗꯨꯗ ꯌꯦꯡꯉ ꯂꯩꯔꯝꯃꯦ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯋꯦ ꯃꯁꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯆꯥꯔꯦ ꯃꯌꯥꯝ ꯆꯥꯅꯔꯕꯅꯤ ꯂꯣꯏ ꯊꯦꯡꯉꯃꯤꯅ ꯄꯣꯏꯇꯣꯏ ꯑꯩ ꯑꯗꯨꯗꯗꯤ ꯇꯜꯂꯤ ꯅꯝꯕꯔ 5ꯀꯤ ꯆꯩꯗꯣ ꯀꯤ ꯍꯥꯏꯔꯤꯌꯦ ꯃꯌꯥꯏꯗꯒꯤ ꯂꯦꯞꯄꯗꯨꯗꯤ ꯅꯝꯕꯔ 5ꯀꯤ ꯆꯩꯗꯨ ꯂꯩ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩꯁꯨ ꯆꯥꯔꯦ ꯀꯩꯅꯣ ꯀꯨꯏꯔꯦ ꯆꯥꯈꯤꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯚ ꯊꯥꯔꯛꯏꯅꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯐꯥꯎꯗ ꯄꯨꯡ ꯑꯃ ꯍꯦꯟꯖꯟꯈꯔꯦ ꯄꯨꯡ 10:30ꯗ ꯂꯣꯏꯁꯟꯒꯦ ꯃꯤꯅꯤꯠ ꯑꯃꯁꯨ ꯆꯣꯟꯊꯈ꯭ꯔꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯄꯗꯣ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯇꯧꯔ ꯑꯩ ꯆꯠꯂꯒꯦ ꯕꯥꯏ ꯍꯥꯏꯔꯝꯃ ꯆꯠꯄꯗꯨꯗꯤ ꯐꯖꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯆꯣꯟꯊꯕꯅꯦ 35ꯇꯨꯗꯤ 35 ꯑꯗꯨꯋꯥꯏꯗ ꯌꯧꯗ꯭ꯔꯁꯨ ꯀꯃꯦꯟ ꯂꯥꯛꯇꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯀꯜꯄꯅꯥꯁꯨ ꯕꯦꯁꯇꯤꯁꯨ ꯌꯥꯔꯒꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯤ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯛꯄ ꯌꯥꯏꯗꯅꯀꯣ ꯂꯥꯏꯚꯁꯤꯗ ꯑꯇꯩ ꯃꯇꯝꯗ ꯏꯆꯥꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯁꯨ ꯂꯥꯏꯔꯤꯛ ꯁꯦꯟꯅꯕꯤꯔꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯁꯦꯟꯅꯕꯤꯌꯣꯕ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯆꯪꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯁꯦ ꯍꯣꯏ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯉꯥꯏꯕꯤꯔꯝꯃꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯇꯧꯋꯦ ꯑꯗꯣ ꯂꯥꯏꯚꯇ ꯑꯗꯨꯝ ꯊꯦꯡꯅꯁꯦ ꯑꯗꯨꯝ
ꯑꯩꯅꯗꯤ ꯁꯛ ꯎꯖꯗ꯭ꯔꯦ ꯃꯌꯥꯝꯅꯗꯤ ꯑꯩ ꯁꯛ ꯎꯕꯤꯔꯤꯕꯅꯤ ꯑꯗꯣ ꯁꯛ ꯈꯪꯅꯕꯗꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯅꯤꯡꯃꯟꯕꯒꯤ ꯕ꯭ꯔꯣꯅ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯪꯕꯗ ꯑꯗꯨ ꯅꯪ ꯖꯣꯅꯤ ꯅꯪ ꯑꯗꯨ ꯐꯠꯇꯕ ꯀꯩꯅꯣꯅꯦ ꯑꯉꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯣꯝꯗ ꯈꯅꯥꯎꯒ ꯀꯪꯉꯤ ꯂꯥꯏꯞꯁꯤ ꯉꯥꯡꯉꯤ ꯁꯤꯗꯩꯗ ꯐꯝꯃꯤ ꯈꯣꯡꯒ ꯁꯖꯤꯡꯒꯨꯝꯗꯅ ꯈꯣꯡꯒ ꯇꯤꯡꯊꯣꯛꯇꯅ ꯋꯥꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯅꯪꯅ ꯀꯃꯦꯟ ꯇꯧꯗꯕꯤꯗ ꯑꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯩꯕ ꯍꯥꯏꯁꯤꯕꯨ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯥꯕ ꯑꯗꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯣꯏꯔꯒ ꯂꯥꯏꯐꯁꯤ ꯂꯣꯏꯔꯒ ꯌꯦꯡꯉꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯦꯠ ꯇꯧꯗꯣꯏꯅꯦꯕ ꯅꯪ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯔꯣꯏ ꯃꯊꯪꯗꯗꯤ ꯂꯥꯏꯐ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯁꯨꯃꯥꯏꯅ ꯑꯩ ꯂꯥꯏꯐ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯄꯜꯂꯒꯦ ꯑꯇꯩ ꯃꯇꯝꯗ ꯄꯜꯂꯔꯣꯏꯒꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯗꯨꯗꯤ ꯅꯥꯀꯟꯗ ꯂꯩꯔꯨꯔꯅꯨ ꯂꯥꯏꯐꯇ ꯀꯃꯦꯟ ꯄꯤꯊꯔꯛꯑꯣ ꯍꯥꯏꯔꯦ ꯃꯥꯅꯦ ꯂꯥꯏꯐꯇ ꯀꯃꯦꯟ ꯄꯤꯁꯜꯂꯛꯑꯣ ꯑꯗꯨꯅ ꯑꯗꯨꯅꯦ ꯁꯤꯁꯇꯔ ꯀꯜꯄꯅꯥ ꯍꯥꯏꯅ ꯀꯧꯔꯤꯌꯦ ꯐ꯭ꯔꯦꯟꯁꯤꯅꯁꯨ ꯀꯜꯄꯅꯥ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯏꯆꯦ ꯕꯦꯁꯇꯤꯁꯨ ꯀꯧꯈꯤꯕꯅꯦ ꯈꯨꯝꯈꯤꯕ꯭ꯔꯥ ꯈꯨꯝꯗꯕ꯭ꯔꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯀꯃꯦꯟꯗꯨꯗ ꯃꯈꯥ ꯆꯠꯊꯈꯤꯕ꯭ꯔꯥ ꯏꯆꯦ ꯕꯦꯁꯇꯤ ꯍꯥꯏꯅ ꯀꯧꯈꯤꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯝꯇ ꯈꯨꯝꯕꯤꯀꯣ ꯕꯦꯁꯇꯤꯁꯨ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯂꯩꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯦ ꯃꯅꯤꯄꯨꯔꯗꯗꯤ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯃꯆꯤ ꯃꯆꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤꯔ ꯇꯥꯡꯈꯨꯜꯒꯤꯔ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯐꯨꯔꯛꯑꯦꯅ ꯇꯧꯕꯒꯤ ꯑꯃ ꯐꯦꯁꯕꯨꯛꯇ ꯈꯔ ꯎꯈꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯏꯔꯥꯡꯁꯤ ꯂꯩ ꯑꯃꯁꯨꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯏꯔꯥꯡꯗꯣ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯤꯡꯗꯕ ꯆꯠꯇꯕ ꯌꯥꯗꯕ ꯇꯧꯗ ꯌꯥꯗꯕꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯅꯔꯤꯗꯅꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯏꯔꯥꯡꯗꯣ ꯂꯩꯇꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯔꯥꯡꯒꯤ ꯃꯇꯥꯡꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯨꯏꯔꯦꯗ ꯏꯅꯥꯎꯒ ꯊꯦꯡꯅꯗꯕ ꯍꯥꯏꯌꯦ ꯕꯣꯏꯅꯥꯎ ꯍꯦꯡꯕꯝ ꯍꯣꯏꯅꯦ ꯏꯌꯥꯝꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯇꯨꯡꯗ ꯏꯌꯥꯝꯕꯒꯤ ꯃꯤꯡꯁꯦ ꯆꯣꯡꯊꯣꯔꯛꯄꯁꯦ ꯑꯗꯨꯗꯅ ꯑꯩ ꯃꯨꯟꯅ ꯄꯥꯔꯤꯗꯣ ꯀꯨꯏꯔꯦ ꯊꯦꯡꯅꯈꯤꯗꯕ ꯑꯁ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯕꯤꯔꯛꯄꯁꯦ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦꯅ ꯇꯧꯔꯝꯃꯤ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯤꯉꯩ ꯁꯤꯗꯅꯦꯕ ꯑꯩ ꯉꯥꯏꯔ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯉꯝꯃꯤꯁꯦ ꯏꯔꯥꯡꯁꯤ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯗꯨꯒ ꯋꯥꯏ ꯈꯦꯝꯆꯥꯟꯁꯨ ꯁꯦꯝ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯀꯩꯅꯣꯅ ꯇꯣꯏꯇꯣꯏꯅ ꯂꯥꯏꯐꯁꯦ ꯇꯠꯂꯨꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯈꯔ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯈꯤꯇꯪ ꯏꯝꯄꯦꯛꯇꯤ ꯂꯩꯗꯤ ꯂꯩꯔꯣꯏꯅ ꯈꯜꯂꯤꯀꯣ ꯃꯔꯝꯗꯤ ꯂꯩꯔꯒꯁꯨ ꯄꯣꯁꯄꯣꯟ ꯇꯧꯈꯤꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯝꯗꯤ ꯀꯥꯏꯗꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯑꯜꯇꯔꯅꯦꯇꯤꯞ ꯃꯤꯟꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯏ ꯆꯦꯅꯦꯜꯗꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯊꯕꯛ ꯇꯧꯐꯝꯗꯣ ꯈꯪꯉꯦ ꯑꯥꯏ ꯗꯤ ꯀꯥꯔꯗ ꯃꯔꯤꯗꯣ ꯎꯕꯗꯩ ꯑꯗꯣ ꯑꯇꯩ ꯃꯌꯥꯝꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯀꯨꯀꯤ ꯌꯥꯎꯔꯝꯃꯗꯤ ꯍꯥꯏ ꯑꯣ ꯑꯥꯏ ꯗꯤ ꯀꯥꯔꯗꯇꯣ ꯎꯕꯗ ꯑꯩꯒꯤ ꯊꯕꯛ ꯇꯧꯐꯝꯗꯣ ꯈꯪꯉꯦꯕ ꯖꯣꯅꯤꯅ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯣꯠꯅꯕ ꯍꯥꯏꯅꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯅ ꯂꯣꯠꯂ ꯈꯟꯕꯁꯦ ꯈꯥꯡꯕꯁꯦ ꯖꯣꯅꯤꯅ ꯈꯪ ꯂꯩꯔꯝꯃꯦ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯍꯥꯏꯔꯨꯔꯅꯨ ꯅꯍꯥꯟꯒꯤ ꯑꯥꯏꯐꯣꯟꯗꯨꯕꯨ ꯀꯌꯥ ꯄꯤꯒꯦ ꯑꯗꯨ ꯍꯣꯡꯉꯦ ꯂꯨꯄꯥ 10,000 ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯁꯦꯀꯦꯟꯗꯔꯤ ꯗꯤꯚꯥꯏꯁ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯤ ꯐꯣꯟ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯕ ꯐꯣꯟꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯕꯛꯀ ꯇꯧꯔꯤꯉꯩ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒ ꯁꯦꯝꯃꯤꯉꯩꯗꯒ ꯃꯤꯅ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯗꯤꯁꯇꯔꯕ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯄꯥꯏꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯝꯕ ꯐꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯜꯇꯔꯅꯦꯇꯤꯞ ꯑꯩꯒꯤ ꯁꯤꯝ ꯑꯃ ꯍꯥꯞꯄꯒ ꯐꯣꯟꯁꯦ ꯈꯤꯇꯪ ꯑꯅꯤꯁꯦ ꯑꯃꯁꯦ ꯗꯥꯏꯚꯔꯠ ꯇꯧꯊꯣꯛꯀꯦꯅ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯇꯦꯁ ꯇꯧꯒꯦꯅ ꯂꯧꯕꯅꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯩꯗꯤ ꯌꯥꯝ ꯕꯦꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯐꯣꯟ ꯂꯧꯗꯕ ꯑꯄꯤꯛꯄ ꯃꯤꯅꯤꯁꯦ ꯑꯣꯏꯅ ꯂꯧꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯐꯣꯟꯁꯦ ꯌꯥꯝ ꯑꯄꯤꯛꯄ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯄꯋꯥꯔ ꯕꯦꯡꯕꯨ ꯑꯣꯏꯔꯁꯨ ꯂꯩꯗꯅꯀꯣ ꯈꯔ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯟ ꯍꯦꯟ ꯌꯨꯁꯀꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯃꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔ ꯀꯜꯄꯅꯥ ꯆꯨꯅꯥ ꯀꯧꯕꯅꯤ ꯆꯨꯝꯅ ꯀꯧꯕꯅꯤ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯁꯣꯔꯤ ꯌꯨꯝꯗ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯏꯄꯥꯟ ꯑꯃ ꯇꯧꯕꯩ ꯊꯦꯡꯉꯦ ꯂꯥꯏꯛ ꯅꯝꯈ꯭ꯔꯕꯅꯦ ꯏꯌꯥꯝꯕ ꯁꯣꯔꯤ ꯍꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯂꯥꯏꯚ ꯂꯣꯏꯁꯜꯂꯝꯗꯥꯏꯗ ꯆꯪꯉꯛꯄꯁꯦ ꯊꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯆꯪꯉꯛꯄꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯥꯏ 10 ꯃꯈꯥꯏꯗ ꯂꯣꯏꯁꯜꯂꯗꯕꯅꯦ ꯁꯤꯁꯇꯔ ꯀꯜꯄꯅꯥ ꯍꯣꯏ ꯑꯗꯩꯗꯤ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯕ ꯍꯦꯡꯕꯝ
ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯈꯔ ꯕꯦꯁꯇꯤ ꯍꯣꯏ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯆꯪꯉꯛꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯪꯉꯛꯄꯗ ꯉꯥꯏꯗ ꯑꯩ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃ ꯊꯣꯛꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯆꯣꯟꯊꯕꯗ ꯏꯌꯥꯝꯕꯁꯨ ꯑꯃꯨꯛ ꯌꯧꯁꯜꯂꯛꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤ ꯑꯗꯨꯒ ꯁꯣꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯦꯟꯁꯤ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯥꯏꯗꯣ ꯏꯕꯗ ꯇꯥꯏꯄꯣ ꯃꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯄꯣꯅꯦ ꯃꯥꯒꯤꯗꯣ ꯁꯣꯏꯕꯅꯤ ꯖꯣꯅꯤ ꯑꯄꯤꯛꯄ ꯂꯧꯗꯨꯔꯤ ꯏꯌꯥꯝꯕꯁꯤ ꯑꯗꯣ ꯑꯄꯤꯛꯄꯗ ꯀꯔꯦꯝꯅꯕ ꯂꯩꯇꯦꯀꯣ ꯀꯩꯅꯣꯅ ꯖꯣꯅꯤꯅ ꯋꯥꯈꯜꯁꯦ ꯐꯒꯠꯂꯛꯏꯕ ꯋꯥꯈꯜꯁꯦ ꯐꯖꯜꯂꯛꯏ ꯆꯨꯝꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅꯤ ꯊꯦꯡꯕꯩꯅꯤꯗ ꯍꯥꯏꯌꯦ ꯌꯥꯝꯕꯅ ꯋꯥꯗꯤ ꯂꯥꯏꯚ ꯈꯔ ꯊꯥꯈꯣ ꯍꯥꯏꯗꯤ ꯂꯥꯏꯚꯁꯦ ꯊꯥꯈꯣ ꯍꯥꯏꯔꯗꯤ ꯐꯣꯟꯁꯦ ꯁꯥꯒꯠꯂꯛꯏꯕꯀꯣ ꯐꯣꯟꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ ꯀꯨꯏꯔꯕꯅꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯇ ꯅꯝꯃꯁꯨ ꯚꯤꯗꯤꯑꯣꯇ ꯅꯝꯃꯒ ꯁꯨꯝ ꯊꯝꯕꯁꯦ ꯐꯣꯟꯁꯦ ꯗꯤꯁꯄ꯭ꯂꯦ ꯑꯗꯨꯝ ꯉꯥꯜꯂꯒ ꯊꯝꯕꯁꯦ ꯁꯥꯒꯠꯄꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯐꯣꯟꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏꯕ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯕꯤꯠꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯤꯅꯤꯠ 5-10 ꯑꯃ ꯆꯣꯟꯊꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝ ꯊꯦꯡꯅ ꯄꯨꯡ 11 ꯑꯩ ꯇꯥꯔꯔꯣꯏꯒꯦ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯑꯌꯨꯛꯇ ꯊꯕꯛ ꯂꯩꯕꯅꯤꯅꯀꯣ ꯑꯩ ꯈꯤꯇꯪ ꯉꯁꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯟꯒꯦꯅ ꯈꯟꯕꯒꯤꯅꯦ ꯑꯗꯨꯒꯤꯅꯦ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯂꯩꯕ ꯌꯥꯔꯤ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯦ 45 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯂꯩꯔꯒ ꯆꯥꯛ ꯆꯥꯔꯤ ꯏꯌꯥꯝꯕ ꯆꯥꯛ ꯏꯅꯥꯎ ꯃꯣꯇꯣ ꯐꯣꯟꯁꯤꯕꯨ ꯀꯝꯗꯧꯒꯦ ꯐꯕ꯭ꯔꯣ ꯍꯥꯏ ꯃꯣꯇꯣꯔꯣꯂꯥꯒꯤ ꯐꯣꯟꯁꯦ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯀꯣ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯗꯩꯗꯤ ꯁꯥꯎꯃꯤ ꯑꯦꯝ ꯑꯥꯏ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯌꯦꯡꯅ ꯇꯥꯔꯗꯤ ꯃꯣꯇꯣꯁꯤꯅꯕꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯏꯌꯥꯝꯕ ꯉꯁꯤ ꯈꯤꯇꯪ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯆꯕꯅꯤ ꯌꯥꯔꯣꯏ ꯂꯣꯏꯕ ꯍꯥꯏꯔꯤ ꯑꯗꯣ ꯀꯩꯅꯣꯅꯤ ꯂꯣꯏꯁꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯊꯥ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯂꯣꯏꯁꯟꯕ ꯍꯥꯏꯕ ꯑꯃꯗꯤ ꯅꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯆꯣꯟꯊꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯁꯟꯗꯕꯗꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯝ ꯃꯤꯑꯣꯏꯕꯅꯤꯅ ꯁꯨꯝ ꯐꯝ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯄꯨꯡ 1-2 ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝ ꯂꯩꯕꯁꯦ ꯋꯥꯕꯇ ꯅꯠꯇꯦ ꯑꯩꯁꯨ ꯋꯥꯕꯒꯤ ꯋꯥꯁꯨ ꯋꯥꯕ ꯑꯗꯨꯒ ꯁꯨꯝ ꯉꯥꯡ ꯂꯩꯕꯁꯤꯁꯨ ꯋꯥꯁꯜꯂꯛꯏꯗꯅꯀꯣ ꯑꯗꯩꯗꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯊꯕꯛꯁꯦ ꯂꯩꯕꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯗꯣ ꯃꯊꯪ ꯁꯟꯗꯦꯁꯨ ꯂꯩꯔꯤꯗꯅꯀꯣ ꯃꯊꯪ ꯁꯟꯗꯦꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯣ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕꯒꯤ ꯆꯪꯉꯛꯇꯕ ꯇꯥꯟꯖꯥ ꯆꯥꯟꯅꯗꯕ ꯑꯣꯏꯔꯁꯨ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇꯥꯟꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯀꯅꯥꯅ ꯈꯪꯉꯤ ꯁꯨꯝ ꯃꯇꯥꯡꯅ ꯃꯇꯝꯅ ꯂꯥꯛꯑꯒꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅꯁꯨ ꯂꯥꯛꯈꯤꯅꯤ ꯁꯟꯗꯦ ꯅꯠꯇꯕ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯥꯏꯚꯀ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯛꯄꯁꯨ ꯈꯪꯄꯣꯟꯇ꯭ꯔꯤ ꯑꯗꯨꯅꯅꯦ ꯃꯅꯤꯄꯨꯔꯗ ꯐꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩ ꯑꯣꯐꯂꯥꯏꯟ ꯁ꯭ꯇꯣꯔꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯇꯕꯅꯤꯅ ꯇꯁꯦꯡꯅ ꯁꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯑꯦꯃꯥꯖꯣꯟꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯕꯅꯦ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯊꯥꯖꯕ ꯌꯥꯕ ꯌꯥꯝ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡ ꯑꯣꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯑꯣꯏꯕꯗꯨꯗꯗꯤ ꯑꯩ ꯀꯔꯤꯝ ꯆꯤꯡꯅꯗ꯭ꯔꯦꯕ ꯃꯣꯏꯗ ꯄꯩꯁా ꯑꯝꯇ ꯃꯥꯡꯉꯣꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯩꯒꯤ ꯄꯣꯠꯇꯣ ꯂꯥꯛꯇ꯭ꯔꯒꯁꯨ ꯄꯩꯁꯥ ꯑꯗꯨꯝ ꯔꯤꯐꯟ ꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯒ ꯃꯃꯤꯡ ꯅꯧꯅ ꯇꯥꯕ ꯀꯟꯇ꯭ꯔꯣꯜ ꯖꯤꯗꯒ ꯑꯩꯅ ꯁꯤ ꯆꯦꯜꯂꯤꯁꯦ ꯑꯩꯁꯨ ꯌꯦꯡꯒꯦ ꯇꯦꯁ ꯇꯧꯒꯦꯅ ꯃꯣꯏꯁꯨ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯥ ꯂꯥꯟꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗꯣꯛꯀꯦꯅ ꯑꯩ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯁꯤꯐꯥꯎꯗ ꯑꯗꯨꯝ ꯆꯨꯝꯅ ꯂꯥꯛꯏꯁꯤꯅꯦ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯥꯒꯤ ꯄꯦꯗ ꯇꯧꯈꯤꯕꯒꯤ ꯕꯤꯜ ꯇꯧꯈꯤꯕꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯄ꯭ꯔꯨꯐ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯃꯣꯏꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯃꯣꯏꯅ ꯃꯠꯇ ꯎꯅꯔꯁꯨ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔ ꯐꯣꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯃꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯣꯟ ꯑꯃ ꯃꯠꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥ ꯐꯥꯏꯟꯕꯨ ꯇꯤꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯕꯗꯤ ꯎꯔꯦ ꯉꯁꯥꯏꯅ ꯌꯨꯝꯗ ꯃꯌꯥꯝ ꯌꯨ ꯉꯥꯎꯔꯒ ꯏꯁꯩ ꯁꯛ ꯂꯩꯈꯤꯕ ꯕꯦꯔꯥꯅꯤ ꯇꯥꯟꯕꯁꯨ ꯌꯥꯗꯕ ꯑꯁ ꯏꯌꯥꯝꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯑꯗꯨꯅꯅꯤ ꯃꯥ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯃꯌꯥꯝ ꯏꯁꯩ ꯁꯛꯄꯃꯛꯇꯨ ꯌꯥꯎꯁꯜꯂꯒ ꯏꯁꯩꯒꯁꯦ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯑꯁ ꯑꯗꯨ ꯏꯁꯩꯗꯨ ꯁꯛꯂꯛꯑꯣꯗꯅ ꯍꯥꯏꯗꯅ ꯁꯛꯍꯜꯂꯒ ꯇꯧꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗꯩ ꯊꯥꯗꯣꯛꯑꯒ ꯁꯣꯝꯗ ꯆꯪꯉꯛꯄꯗꯣ ꯆꯪꯅꯤꯡꯗꯕꯅꯦꯅ ꯏꯌꯥꯝꯕ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯕꯤꯌꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯨꯝ ꯃꯇꯥꯡ ꯌꯧꯔꯀꯥꯟ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯂꯥꯏꯐꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯁꯤꯁꯇꯔ ꯐ꯭ꯔꯦꯟꯁꯤꯅ ꯅꯅꯥꯎꯁꯨ ꯍꯌꯦꯡ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯆꯤꯡ ꯆꯠꯀꯅꯤ ꯅꯅꯥꯎ ꯊꯣꯛꯅꯕ ꯇꯧꯖꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯄꯣꯏꯊꯣꯏ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯃꯕꯨꯡꯒꯤ ꯐꯣꯟꯗꯣ ꯃꯣꯗꯦꯜ ꯀꯌꯥꯅꯣ ꯍꯥꯏ ꯐꯣꯟ ꯁꯤꯁꯤꯅ iPhone 12 ꯃꯤꯅꯤꯗꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯤꯅ ꯁꯦꯝꯁꯪꯒꯤ S21 ꯐꯦꯟ ꯑꯦꯗꯤꯁꯟꯗꯨꯅꯤ ꯄꯣꯏꯇꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯀꯣ ꯑꯗꯨꯒ ꯔꯇꯟ ꯑꯃꯨꯛ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤ ꯖꯣꯅꯤꯅ ꯊꯥꯗꯣꯏꯁꯤꯅ ꯀꯍꯥ ꯍꯥꯏ ꯊꯥꯗꯣꯏꯁꯤꯅ ꯚꯥꯒ ꯒꯌꯥ
ꯊꯥꯗꯣꯏꯁꯅꯥ ꯁꯣ ꯀꯌꯥ ꯊꯥꯗꯣꯏꯁꯅꯥ ꯆꯂꯥ ꯀꯌꯥ ꯀꯞ ꯀꯥ ꯊꯥꯗꯣꯏꯁꯅꯥ ꯀꯨꯏꯔꯦ ꯃꯁꯛ ꯎꯈꯤꯗꯕ ꯅꯪ ꯍꯧꯖꯤꯛꯇ ꯖꯣꯅꯤ ꯂꯥꯛꯑ ꯊꯥꯗꯣꯏꯁꯅꯥ ꯀ ꯍꯥꯏꯅ ꯇꯧꯔꯤ ꯅꯪ ꯆꯩ ꯂꯩꯔꯦ ꯌꯥꯔꯔꯣꯏ ꯖꯣꯅꯤ ꯅꯪ ꯆꯩ ꯂꯩꯔꯦ ꯑꯠꯆꯥ ꯃꯤ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯅꯦ ꯖꯣꯅꯤ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯊꯗꯣꯏꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯅꯇꯟꯅ ꯑꯠꯆꯥ ꯑꯣ ꯑꯦ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯔꯇꯟ ꯑꯁ ꯋꯥꯔꯤꯗꯤ ꯑꯌꯥꯝꯕ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ ꯚꯥꯞ ꯐꯔꯒ ꯕꯨꯠꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯤ ꯃꯌꯥ ꯃꯥꯅꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏ ꯅꯣꯛꯁꯦꯗꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯝ ꯌꯨꯝꯗ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯏꯕ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯅ ꯇꯧꯅꯕ ꯀꯩꯅꯣ ꯉꯛꯇꯅꯤꯅ ꯁꯨꯝ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯀꯜꯄꯅꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯊꯗꯣꯏꯁꯅꯥ ꯃꯥꯡꯕ ꯗꯨꯌꯤꯡ ꯑꯁ ꯊꯗꯣꯏꯁꯅꯥ ꯏꯁ ꯃꯥꯡꯕ ꯗꯨꯌꯤꯡ ꯍꯧꯖꯤꯛꯇ ꯐꯥꯎꯒꯠꯂꯛꯄ ꯗꯨꯌꯤꯡ ꯊꯗꯣꯏꯁꯅꯥ ꯉꯁꯥꯏꯗꯒꯤ ꯆꯨꯞ ꯆꯥꯞꯇ ꯂꯨꯞꯄꯒ ꯂꯩꯔꯕ ꯑꯗꯨ ꯀꯅꯥꯅꯣꯝ ꯂꯥꯛꯄꯗ ꯆꯨꯞ ꯑꯃ ꯐꯥꯎꯒꯠꯂꯛꯄ ꯗꯨꯌꯤꯡ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯣ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯀꯜꯄꯅꯥ ꯆꯠꯇꯦ ꯂꯩ ꯍꯥꯏꯔꯤ ꯀꯜꯄꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯑꯁ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯏ ꯔꯇꯟ ꯑꯩ ꯄꯨꯡ ꯑꯋꯥ ꯀꯥꯏꯅꯕꯗꯣ ꯑꯉꯥꯡ ꯁꯥꯟꯅꯕꯗ ꯂꯥꯟꯈ꯭ꯔꯀꯥꯟꯗ ꯑꯋꯥ ꯄꯨꯡ ꯍꯥꯏꯅ ꯇꯧꯅꯗꯥꯏꯅꯦ ꯍꯟꯗꯣꯛꯄꯒꯤ ꯑꯩ ꯑꯗꯨꯃꯨꯛ ꯍꯥꯏꯖꯔꯤꯀꯣ ꯋꯥꯔꯧꯕꯤꯅꯨ ꯁꯦꯝꯁꯪ A5060 ꯐꯕ꯭ꯔꯥ A56ꯁꯦ ꯌꯥꯝ ꯐꯕ ꯐꯣꯟꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯃꯜꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯕꯅꯣꯗꯣ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯜꯗꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯀ꯭ꯔꯣꯁ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯗꯤ S23 ꯑꯣꯏꯅ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯐꯅꯦꯅ ꯈꯜꯂꯦ S23ꯗ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯒꯤ ꯚꯔꯖꯟ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤ ꯏꯟꯁꯇꯥ ꯄꯥꯏꯗꯕ꯭ꯔꯣ ꯍꯥꯏ ꯏꯟꯁꯇꯥꯁꯦ ꯑꯦꯀꯥꯎꯟꯗꯤ ꯂꯩꯌꯦꯕꯀꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦ ꯏꯟꯁꯇꯥꯗꯗꯤ ꯑꯩ ꯏꯟꯁꯇꯥꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯅꯕꯨ ꯍꯦꯟꯅ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯟꯁꯇꯥꯗꯤ ꯑꯦꯀꯥꯎꯟꯗꯤ ꯂꯩꯔꯒ ꯌꯥꯝ ꯀꯟꯅꯗꯤ ꯌꯦꯡꯗꯦ ꯑꯗꯣ ꯏꯟꯁꯇꯥꯗꯁꯨ ꯑꯦꯀꯥꯎꯟ ꯂꯩꯕꯅꯦ ꯑꯩ GB ꯑꯅ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯁꯨ ꯃꯌꯥꯝꯅ ꯊꯤꯕꯗ ꯈꯪꯅꯕ ꯍꯥꯏꯅ GB ꯑꯅ ꯑꯗꯨꯝ ꯊꯝꯃꯕꯅꯦ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯆꯦ ꯆꯥꯡ ꯄꯨꯊꯣꯔꯛꯑꯣ ꯋꯥ ꯂꯣꯏꯁꯤꯟꯅꯒꯦ ꯍꯥꯏꯌꯦ ꯑꯩ ꯆꯦꯗꯣ ꯂꯧꯊꯣꯛꯈꯤꯒꯦ ꯆꯥꯡꯗꯤ ꯁ꯭ꯋꯥꯏ ꯂꯩꯔꯦ ꯆꯥꯡꯗꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯆꯥꯡꯗꯣ ꯆꯦꯗꯣ ꯊꯤꯈꯤꯒꯦ ꯉꯥꯏꯈꯣ ꯀꯩꯅꯣꯃ ꯏꯅꯅꯕ ꯀꯣꯂꯣꯝꯁꯨ ꯂꯩꯔꯦ ꯏꯊꯣꯛꯅꯔꯁꯤ ꯀꯔꯤ ꯀꯔꯤ ꯏꯅꯒꯗꯕꯅꯣ ꯍꯥꯏꯅꯔꯛꯑꯣ ꯅꯣꯏ ꯑꯅꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯄꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯃꯥꯡꯗꯦꯀꯣ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯅꯦ ꯅꯠꯇ ꯅꯪꯁꯨ ꯕꯨꯠ ꯀꯩꯅꯣ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇ ꯋꯥꯈꯟꯗꯣ ꯂꯥꯡ ꯈꯜꯂꯨꯔꯈꯤꯅꯣ ꯐꯠꯇꯕ ꯑꯗꯣꯝꯗꯀꯣ ꯍꯣꯏ ꯍꯥꯏ ꯕꯦꯁꯇꯤꯅ ꯕꯦꯁꯇꯤꯅ ꯀꯧꯔꯒ ꯄꯨꯕꯤꯔꯛꯄ ꯃꯥꯜꯂꯦ ꯀꯜꯄꯅꯥꯁꯤꯁꯨ ꯀꯣ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯁꯨꯝ ꯂꯥꯏꯚ ꯊꯥꯏ ꯈꯣꯠꯂꯤ ꯁꯨꯝ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯀꯧꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯀꯅꯥꯒ ꯋꯥ ꯂꯣꯏꯁꯤꯟꯅꯗꯣꯏꯖꯥꯠꯅꯣ ꯍꯥꯏ ꯑꯩꯗꯤ ꯈꯪꯉꯦ ꯑꯗꯣ ꯍꯥꯏꯔꯁꯤꯔꯅꯦ ꯑꯩꯕꯨ ꯍꯥꯏꯈꯤꯔꯣꯏꯒꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯏꯅꯥꯎꯒꯤ ꯂꯥꯏꯐꯁꯦ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯗꯕ꯭ꯔꯥ ꯍꯥꯏ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯗꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯁꯤ ꯐꯣꯟꯁꯤꯗ ꯑꯩꯅ ꯐꯦꯁꯕꯨꯛ ꯂꯣꯒꯏꯟ ꯇꯧꯗ꯭ꯔꯤ ꯐꯦꯁꯕꯨꯛꯁꯦ ꯂꯣꯒꯏꯟ ꯇꯧꯔꯒ ꯁꯤ ꯐꯣꯟꯗꯒꯤꯁꯨ ꯑꯅꯤꯃꯛ ꯁꯥꯏꯠꯇ ꯊꯥꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯊꯥꯗ꯭ꯔꯤ ꯈꯔ ꯂꯩꯔꯒ ꯊꯥꯔꯒꯦ ꯈꯔ ꯂꯩꯒ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗꯅ ꯌꯥꯝ ꯊꯨꯅꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯂꯦꯞꯇꯣꯞ ꯑꯃꯈꯛ ꯑꯩꯁꯦ ꯂꯩꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯅꯕꯒꯤ ꯂꯦꯞꯇꯣꯞꯇꯨ ꯂꯩꯔꯒꯗꯤ ꯂꯦꯞꯇꯣꯞꯇꯨꯗꯒꯤ ꯐꯦꯁꯕꯨꯛ ꯂꯣꯒꯏꯟ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯊꯥꯔꯒꯦ ꯐꯣꯟꯗꯒꯤ ꯌꯨꯇꯨꯕꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯦꯅ ꯑꯩ ꯄ꯭ꯂꯥꯟꯗꯤ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯅꯤꯃꯛꯁꯤ ꯊꯥꯔꯛꯑꯒꯦ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯃꯤꯅꯦ ꯑꯩ ꯈꯨꯠꯇ ꯁꯤꯗꯣꯏꯅꯦ ꯑꯩꯗꯤ ꯈꯪꯉꯤ ꯑꯗꯣ ꯁꯤꯗꯧꯕ ꯃꯤꯗꯣ ꯑꯗꯣ ꯀꯟꯕꯁꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯠꯇꯅ ꯄꯥꯎꯇꯥꯛꯁꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯠꯄ ꯇꯨꯞꯄꯩ ꯋꯥꯔꯤ ꯇꯧꯅꯒꯨꯝꯁꯦ ꯑꯩꯗꯤ ꯀꯤꯀꯣ ꯉꯁꯤꯗꯤ ꯏꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯐꯣꯟꯁꯦ ꯃꯩ ꯊꯥꯗꯠꯀꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯍꯣꯔꯔ ꯃꯨꯚꯤ ꯌꯦꯡꯒꯦ ꯍꯥꯏꯔꯦ ꯑꯠꯆꯥ ꯀꯤꯕꯒꯤ ꯍꯣꯔꯔꯒꯤ ꯃꯨꯚꯤ ꯑꯃ ꯌꯦꯡꯉꯒ ꯇꯨꯝ ꯇꯥꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯃꯪꯗꯒ ꯇꯝꯅꯔꯛꯄꯅꯦꯍꯦ ꯌꯥꯝ ꯐꯔꯛ ꯇꯥꯕꯅꯦ ꯑꯗꯨ ꯌꯦꯡꯍꯟꯅꯤꯡꯗꯦ ꯍꯣꯏ ꯍꯥꯏꯗꯤ ꯀꯅꯥꯒ ꯂꯣꯏꯁꯤꯟꯅꯒꯦ ꯌꯥꯅꯤꯡꯕ꯭ꯔꯣ ꯋꯥ ꯂꯣꯏꯁꯟꯅꯕꯁꯦ ꯑꯩ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯧꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯔꯥꯖꯦꯁ ꯁꯅꯥꯒꯤ ꯗꯤꯄꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯦ ꯌꯦꯟ ꯕꯣꯏꯂꯔ ꯅꯛꯅꯕ ꯅꯠꯇꯦꯀꯣ ꯅꯣꯛꯅꯕ ꯅꯠꯇꯦꯀꯣ ꯅꯣꯛꯅꯤꯡꯕꯩꯅꯤ ꯍꯥꯏ
ꯌꯦꯟ ꯕꯣꯏꯂꯔꯅꯦ ꯑꯠꯆꯥ ꯌꯥꯝ ꯃꯨꯟꯅꯕꯨ ꯌꯦꯡꯉꯝꯃꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯣꯏ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯅꯇꯟ ꯀꯩꯅꯣꯝ ꯂꯩꯗꯥꯏ ꯀꯩꯅꯣꯒꯤ ꯁꯟꯇꯣꯁꯀꯤ ꯂꯤꯂꯥꯒꯤ ꯁꯟꯇꯣꯁꯀꯤ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯗꯣ ꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯀꯣ ꯍꯥꯏꯗꯣ ꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏ ꯃꯌꯥꯝꯗꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯗ꯭ꯔꯣ ꯄꯣꯠꯅꯤꯗ ꯕꯣꯏꯂꯔ ꯑꯃ ꯍꯥꯞꯄꯅꯦ ꯍꯥꯏꯔꯤꯌꯦ ꯏꯕꯨꯡ ꯑꯗꯨ ꯀꯃꯦꯟ ꯄꯤꯔꯛꯏꯗꯣ ꯑꯩ ꯎꯗꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯣ ꯀꯩꯅꯣꯅꯦ ꯖꯣꯅꯤꯅꯦ ꯀꯃꯦꯟꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯠ ꯊꯣꯛ ꯑꯩꯅ ꯁꯣ ꯇꯧꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯁꯣꯗꯅꯃꯛꯀꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅꯁꯨ ꯍꯦꯛ ꯍꯦꯛ ꯊꯣꯛꯑꯦꯕꯀꯣ ꯑꯅꯗꯔ ꯃꯣꯗꯔꯦꯇꯔꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯟꯍꯥꯏꯠ ꯇꯧꯔꯒ ꯄꯥꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗ ꯑꯩꯒꯤ ꯐ꯭ꯔꯦꯟꯗ ꯁꯤꯌꯔ ꯇꯧꯕꯅꯦ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤꯀꯣ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯥꯏ ꯊꯥꯗꯣꯏꯁꯅ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯀꯥꯏ ꯆꯠꯂꯨꯏ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏ ꯐ꯭ꯔꯦꯟꯁꯤꯅ ꯊꯥꯗꯣꯛꯑꯦ ꯉꯁꯥꯏꯗꯩ ꯃꯥꯡꯉꯨꯏꯗꯣ ꯃꯤ ꯊꯤꯔꯨꯏꯅꯤ ꯀꯣ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯨꯏꯃꯜꯂꯛꯇꯅ ꯑꯗꯣ ꯃꯤ ꯊꯤꯔꯨꯏꯅꯤ ꯃꯤꯗꯣ ꯐꯪꯉ ꯃꯥꯜꯂꯦ ꯍꯥꯠꯇꯣꯞꯄ ꯑꯇꯣꯞꯄ ꯌꯥꯝ ꯌꯥꯎꯔꯛꯏꯁꯦ ꯆꯦ ꯆꯥꯡ ꯄꯨꯊꯅ ꯏꯊꯣꯛꯅꯗꯅ ꯋꯥ ꯂꯣꯏꯁꯟꯅꯕꯩ ꯋꯥꯔꯤ ꯑꯃ ꯂꯥꯛꯏꯁꯦ ꯅꯪ ꯈꯪꯉꯣꯏ ꯑꯗꯨꯝ ꯌꯦꯡꯉ ꯌꯦꯡꯉ ꯈꯪꯉꯛꯀꯅꯤ ꯌꯦꯡꯕꯇ ꯀꯜꯂꯣ ꯀꯣ ꯀꯨꯝꯍꯩꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯊꯥꯗꯣꯛꯏꯁꯅꯥ ꯏꯌꯨꯝꯄꯣꯛꯇꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯣꯅꯤꯅ ꯌꯥꯝ ꯀꯟꯅ ꯔꯤꯁꯔꯁ ꯇꯧꯔꯤ ꯃꯁꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯎꯈꯤꯕꯅꯤ ꯖꯣꯅꯤ ꯅꯪ ꯁꯣꯛꯀꯅꯤ ꯑꯩ ꯀꯟꯕ ꯉꯝꯃꯣꯏꯍꯦ ꯑꯌꯥꯝꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯀꯟꯕ ꯉꯝꯗꯕ ꯃꯇꯥꯡ ꯈꯔ ꯂꯥꯛꯀꯅꯤ ꯌꯥꯝ ꯈꯪꯕ ꯁꯥꯒꯅꯣ ꯀꯣꯏꯂꯔꯅꯦ ꯕꯣꯏꯂꯔ ꯀꯣꯏꯂꯔ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯪꯕꯨ ꯑꯩꯅ ꯉꯝꯗꯅ ꯅꯪꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏ ꯁꯤ ꯍꯥꯏꯔꯤꯁꯤ ꯖꯣꯅꯤ ꯅꯪꯉꯣꯟ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤꯗꯩꯁꯤꯗ ꯁꯤꯗꯩ ꯍꯦꯟꯕ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯍꯥꯏꯁꯦ ꯁꯤꯗ ꯈꯪꯖꯤꯜꯂꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯝ ꯀꯥꯎꯔꯦ 45 50 ꯌꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯄꯨꯡ 12ꯗ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 10 ꯃꯤꯅꯤꯠ 50ꯅꯤ ꯃꯤꯅꯤꯠ 10 ꯑꯃꯒ ꯑꯩ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯍꯣꯠꯅꯖꯔꯒꯦ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 35 ꯐꯥꯔꯦꯅ ꯍꯥꯏꯁꯦ ꯄꯨꯡ ꯖꯔꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯍꯌꯦꯡꯁꯦ ꯊꯕꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯖꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯁꯤꯝꯇꯪꯗꯤ ꯐꯦꯟꯁꯤ ꯃꯤ ꯍꯥꯠꯀꯦꯅ ꯊꯤꯔꯨꯕ ꯍꯥꯏꯔꯤꯁꯤ ꯎꯔꯦꯗꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯈꯪꯖꯜꯂꯣ ꯃꯁꯤ ꯁꯤꯗ ꯍꯤꯗꯥꯛꯀꯨꯝꯕꯅꯤ ꯂꯥꯏꯋꯥꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯩ ꯎꯌꯨꯝꯄꯣꯛꯅꯦ ꯍꯥꯏꯌꯦ ꯖꯣꯅꯤꯅ ꯊꯥꯗꯣꯏꯁꯅ ꯅꯪꯒꯤ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔꯤꯌꯦ ꯑꯩ ꯑꯩ ꯃꯇꯥꯏ ꯂꯩꯒꯦꯀꯣ ꯀꯃꯦꯟ ꯌꯦꯡꯒꯦ ꯍꯥꯏꯔꯤꯌꯦ ꯃꯇꯥꯏ ꯂꯩꯕꯒ ꯌꯥꯔꯣꯏꯀꯣ ꯔꯇꯟ ꯁꯤ ꯂꯨꯔꯕ ꯃꯇꯥꯡ ꯃꯇꯥꯏꯗ ꯂꯦꯞꯄꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯃꯁꯤꯗꯤꯀꯣ ꯑꯩ ꯐꯥꯎꯗ ꯍꯟꯗꯣꯛꯆꯔꯤꯁꯤꯅꯦ ꯈꯨꯠ ꯊꯥꯗꯣꯛꯏꯁꯤꯅꯦ ꯑꯩ ꯃꯁꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯉꯝꯖꯔꯣꯏꯗꯅ ꯑꯩ ꯂꯥꯞꯅ ꯑꯩꯒꯤ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯔ ꯂꯩꯖꯔꯤꯁꯤꯅꯤ ꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯖꯣꯅꯤ ꯈꯪꯖꯤꯜꯂꯣ ꯐ꯭ꯔꯦꯟꯁꯤ ꯅꯣꯏꯅ ꯈꯪꯗꯕꯗꯣ ꯁꯨꯝ ꯈꯪꯖꯤꯜꯂꯨ ꯑꯩ ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯆꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯍꯣꯏ ꯉꯁꯥꯏ ꯌꯦꯡꯉꯝꯃꯤꯗꯣ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯜꯄꯅꯥ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯀꯜꯄꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯗꯣ ꯅꯦꯠꯁꯦ ꯆꯠꯄꯒꯤ ꯑꯃꯨꯛ ꯕꯦꯛ ꯆꯠꯂꯨꯔꯦ ꯌꯥꯔꯨꯗ꯭ꯔꯦ ꯑꯃꯨꯛ ꯌꯥꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯅꯦꯠꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯔꯤ ꯃꯇꯥꯏ ꯁꯣꯝꯗꯗꯤ ꯌꯥꯝ ꯏꯔꯥꯡ ꯇꯧ ꯂꯩꯔꯝꯃꯒꯅ ꯁꯤꯗꯁꯨ ꯇꯧ ꯍꯥꯏꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯒꯗꯕꯅꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯀꯣ ꯑꯊꯥꯕ ꯂꯝꯗꯝ ꯁꯤꯁꯨꯄꯨꯔꯗꯩꯅꯦ ꯏꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯏꯌꯥꯝꯕ ꯑꯣꯏꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯏꯕꯨꯡ ꯅꯦꯠꯁꯨ ꯆꯞꯄꯦ ꯅꯦꯠ ꯇꯠꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯃꯌꯥꯝ ꯍꯣꯏ ꯅꯦꯠꯁꯤ ꯌꯥꯗꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ
ꯇꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯅꯦꯠꯁꯦ ꯇꯠꯂꯨꯕꯒꯤ ꯐꯣꯟꯁꯦ ꯁꯥꯒꯠꯂꯛꯄꯒꯤꯁꯨ ꯑꯣꯏꯗꯧ ꯃꯥꯜꯂꯦꯕꯀꯣ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯕꯩ ꯄꯨꯡ 1.5 ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯐꯣꯟꯁꯦ ꯕꯪ ꯁꯥꯔꯦꯕ ꯑꯩꯅ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯉ ꯌꯦꯡꯉꯤꯅꯦꯕꯀꯣ ꯏꯁꯀ꯭ꯔꯤꯞꯅ ꯊꯦꯡꯉꯒ ꯑꯗꯨꯒꯤꯁꯨ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯀꯗꯥꯏꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯌꯥꯝ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯍꯦꯛ ꯍꯧꯕꯗꯒꯤ ꯌꯥꯎꯃꯤꯟꯅꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯕꯒꯤꯁꯤꯁꯨ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯁꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯇꯝ ꯁꯥꯡꯅ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯕꯗ ꯅꯝꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯗꯨꯁꯨ ꯐꯥꯎꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯅꯤna ꯑꯩ ꯀꯃꯦꯟ ꯈꯔ ꯂꯥꯛꯏꯁꯤꯡꯁꯦ ꯄꯥꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯑꯗꯨꯝ ꯊꯤꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯩ ꯁꯨꯝ ꯃꯆꯤꯡ ꯂꯥꯛꯑꯗꯤ ꯁꯣꯏ ꯁꯤꯔꯅꯤ ꯍꯥꯏ ꯍꯥꯠꯄ ꯇꯨꯄꯩ ꯋꯥꯔꯤ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏ ꯀꯤꯖꯩ ꯏ ꯅꯥꯏ ꯇꯥꯕꯨ ꯎꯕ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯑꯗꯨ ꯀꯍꯥꯅꯤ ꯒꯔꯒꯤ ꯇꯥꯔꯦ ꯃꯁꯤ ꯁꯥꯎꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯇꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯌꯥꯔꯣꯏ ꯂꯣꯏꯕ ꯅꯪꯁꯨ ꯑꯩ ꯃꯤꯆꯪ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯩ ꯃꯆꯤꯡ ꯂꯥꯛꯀꯅꯤ ꯃꯅꯤ ꯇꯔꯨꯛꯇꯤ ꯂꯩꯔꯤ ꯀꯝꯗꯧꯕ ꯃꯤꯅꯤꯠ 5ꯁꯤꯕꯨꯗꯤ ꯉꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯕ ꯉꯝꯗꯧ ꯃꯥꯟꯗꯕ ꯌꯥꯝꯕ ꯃꯣꯏ ꯋꯥꯔꯤꯁꯦꯀꯣ ꯃꯁꯤꯗꯤ ꯑꯁ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯀꯣꯔꯠꯇꯒ ꯄꯨꯊꯣꯛꯑꯗꯤ ꯖꯁꯐꯥꯎ ꯃꯀꯣꯛ ꯉꯥꯎ ꯍꯧꯒꯠ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯅ ꯌꯥꯝꯅ ꯉꯁꯥꯏ ꯈꯨꯠ ꯊꯥꯡꯗꯣꯛꯈꯤꯕꯗꯣ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯒꯦ ꯇꯧꯕ ꯑꯩ ꯏꯁꯩ ꯈꯜꯂꯝꯕꯅꯦ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯝꯅꯤ ꯍꯥꯏꯔꯦ ꯀꯜꯄꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯀꯜꯄꯅꯥ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯂꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯁꯦ ꯂꯥꯏꯚꯇꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯒ ꯂꯥꯏꯚ ꯅꯠꯇꯕꯗꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯗ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯗꯣ ꯁꯤꯌꯔ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯃꯌꯥꯝꯗ ꯌꯧꯅꯕ ꯃꯌꯥꯝ ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯕꯕꯨꯗꯤ ꯃꯤ 100ꯅ ꯑꯃꯃꯝꯇꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ 100 ꯑꯃꯒ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯨꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯆꯠꯂꯣ ꯇꯥꯔꯨꯆꯣ ꯏꯁꯩꯗꯣ ꯈꯠꯇꯅ ꯍꯥꯏꯔꯤ ꯀꯔꯤ ꯏꯁꯩ ꯇꯥꯔꯤꯅꯣ ꯀꯔꯤ ꯑꯈꯠꯄ ꯏꯁꯩ ꯇꯥꯔꯤꯅꯣ ꯃꯥꯅ ꯀꯔꯤ ꯏꯁꯩꯅꯣꯕ ꯁꯦ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯏꯆꯟꯁꯦ ꯁꯥꯎꯔꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯔꯇꯟ ꯅꯪ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯩ ꯋꯥꯁꯦꯀꯣ ꯀꯟꯅ ꯍꯥꯏꯔꯔꯣꯏꯒꯦ ꯃꯥꯏ ꯁꯝꯊꯔꯣ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯦ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯕꯅꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯐꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃꯅꯤꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦꯕ ꯑꯗꯣ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯁꯤꯗꯤ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯏꯕꯨꯡ ꯋꯥ ꯂꯣꯏꯁꯟꯅꯒꯦ ꯍꯥꯏꯕꯒꯤꯅꯦ ꯅꯪꯁꯨ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯆꯦꯗꯣ ꯍꯥꯏꯔꯤ ꯀꯣꯂꯣꯝ ꯄꯨꯊꯣꯛ ꯉꯥꯏ ꯂꯩꯔꯦ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯔꯒꯦꯗꯅ ꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯅꯣꯕ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯂꯥꯏꯚ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯐꯥꯎ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣ ꯃꯌꯥꯝ ꯀꯣꯟꯅ ꯌꯦꯡꯕꯤꯔꯛꯄꯁꯤꯡꯁꯨ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯝꯕꯁꯤꯡꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯣ ꯑꯩꯅ ꯅꯤꯖꯔꯤꯑꯅ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯥꯛꯑꯦ ꯀꯃꯦꯟ ꯈꯔ ꯂꯩꯔꯤꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯗꯣꯏꯁꯨ ꯔꯇꯟꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯣ ꯁꯤꯗ ꯂꯣꯏꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯋꯥꯔꯤꯁꯤ ꯂꯣꯏꯍꯧꯗ꯭ꯔꯒꯗꯤ ꯅꯦꯛꯁꯀꯤ ꯁꯟꯗꯦꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯁꯩ ꯈꯟꯕꯗꯣ ꯍꯥꯏꯌꯦꯀꯣ ꯏꯁꯩ ꯈꯟꯐꯝꯗꯒꯤ ꯃꯅꯥ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯄꯨ ꯂꯥꯛꯄ ꯃꯥꯜꯂꯤ ꯔꯇꯟ ꯑꯩ ꯋꯥꯁꯦꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯕꯅꯦ ꯑꯗꯨ ꯍꯥꯏꯗ ꯌꯥꯔꯛꯇ꯭ꯔꯦ ꯁꯣꯝꯗ ꯄꯨꯊꯣꯔꯛꯑꯒ ꯈꯠꯅꯒꯦꯅ ꯇꯧꯔꯤꯕ ꯍꯥꯏ ꯑꯣ ꯑꯥꯗꯗꯤ ꯈꯠꯅꯕꯗꯤ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯗꯤ
ꯑꯩꯈꯣꯏꯅ ꯑꯣꯕꯖꯔꯕꯔ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯣꯝꯗꯅ ꯐꯥꯏꯅꯦꯜ ꯄꯨꯔꯛꯄꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯔꯇꯟ ꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯃꯥꯡꯕ ꯃꯥꯜꯂꯤ ꯒ꯭ꯌꯥꯟ ꯃꯥꯡꯒꯅꯨ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯐꯠꯇꯦ ꯁꯤ ꯌꯥꯝꯅ ꯂꯨꯕ ꯇꯥꯟꯖꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ 58 ꯆꯠꯂꯦ 59 ꯆꯠꯂꯕꯒꯨꯝꯕꯅꯤꯀꯣ 59 ꯍꯥꯏꯁꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯔꯦ 59 ꯆꯠꯂꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯔꯦ ꯃꯤꯅꯤꯠꯁꯤꯃꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯗꯨꯒ ꯔꯇꯟꯁꯨ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯏꯌꯥꯝꯕꯁꯨ ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄꯁꯤꯡ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯥꯡꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯔꯀꯥꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯁꯤꯟꯁꯤ ꯁꯇꯔꯗꯦ ꯁꯟꯗꯦ ꯍꯧꯔꯁꯦ ꯍꯥꯏꯗꯣ ꯏꯌꯥꯝꯕ ꯁꯇꯔꯗꯦ ꯌꯦꯡꯈꯤꯒꯦ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯈꯣ ꯑꯩꯁꯦ ꯊꯕꯛꯁꯦ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯈꯤꯇꯪ ꯇꯥꯟꯖꯥ ꯆꯥꯗꯕ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯅꯣ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯁꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯥꯏꯚ ꯌꯥꯅꯕꯒꯤ ꯑꯩ ꯁꯤꯜꯂꯛꯀꯦ ꯄꯥꯝꯕꯩ ꯑꯃ ꯑꯗꯨ ꯌꯥꯔꯒꯗꯤ ꯇꯥꯏꯃꯤꯡꯗꯣ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯩ ꯇꯧꯕ ꯀꯥꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯨꯒꯤꯗꯨꯃ ꯏꯕꯨꯡ ꯑꯩ ꯃꯊꯪꯒꯤ ꯍꯞꯇꯥꯐꯥꯎ ꯁꯥꯎ ꯂꯩꯔꯝꯒꯦꯀꯣ ꯁꯥꯎꯒꯗꯕꯅꯦ ꯃꯔꯝ ꯆꯥꯏ ꯁꯥꯎꯐꯝ ꯊꯣꯛꯑꯦ ꯑꯩꯅ ꯃꯤꯆꯪ ꯆꯪꯉꯦ ꯏꯆꯟꯒꯤꯀꯣ ꯁꯥꯎꯔꯒ ꯂꯩꯔꯝꯃꯣ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯕꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯗꯨꯗꯤ ꯄꯨꯡ 12ꯁꯨ ꯇꯥꯔꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯀꯃꯦꯟꯁꯨ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯈꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯖꯈ꯭ꯔꯒꯦ ꯃꯌꯥꯝꯅ ꯄꯦꯟꯗꯅ ꯂꯩꯍꯧꯔꯀꯥꯟꯗ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯅ ꯃꯇꯝꯁꯤ ꯌꯥꯔꯛꯇꯕꯒꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯔꯧꯕꯤꯅꯨ ꯄꯨꯡ ꯑꯅꯤꯃꯨꯛ ꯐꯥꯒꯠꯀꯗꯧꯔꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯊꯪꯒꯅꯤꯗꯅ ꯅꯪ ꯃꯊꯪ ꯇꯥꯕꯨ ꯕ꯭ꯂꯣꯛ ꯊꯝꯒꯦ ꯍꯥꯏ ꯑꯗꯨ ꯇꯧꯕꯤꯔꯨꯅꯨꯀꯣ ꯑꯗꯨꯁꯨ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯂꯣꯏꯁꯤꯜꯂꯁꯦꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯊꯪ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪꯗꯣ ꯑꯩ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯍꯞꯇꯥ ꯐꯥꯎꯕꯗ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ